mayam akoise kenoneba video amasu namureba hojikse yam yeminarasi video thagala kanda mi engira hambaidi kan to Hi Mel, kan yerum sarwe yerum moina pawana samda mayam ngasidi khoigi mangan siawre mangan yawe krengan thoi gisi ngale ham kanone ba khare ne minya mom le ga notification la kane ba ai deng hale chap pro gi ba sa sam sai le ai si di si ba ga si de ko ai cha sa tri ba ko adu do lab din cha kane ba ngasi live se me dum nungai gani khalle ba nungai tre na ko ya nungai tre si me cha pida la menge ba this is hello everyone. Hello everyone. Ay lagi sang kayang ora. Sana do. Gaya sang kayang ora. Ay di sang yung ora. Mi betul dah. Noi sini yang As kanino ko nga si Kalubuya. Ma'am. Ani yang ya. Masigi live ki thora masi yerum cha lo matung yerum cha lo matung da abu ka ba gi nga wari wata ba nga to na jena la thar pane adu mayam punna yung nesti hello, where are you from? From Manipur. I'm from Nagaland. From Manipur. Terus aku gina Manipur. Mau Manipur ni. Ai ji yang jalan ke kosong kaya. Hi. Hi, hello. Khangge. Ma'am akhoi ji sak sai dribu ba. Sak jar kani ba. Zum sara gi to. Are you from Manipur? Yes, Manipur. Sagodo. Sagoa! Kan ko ga. Sta le. Ma'am. Lab ti sang o. Lab thai ga nan ne ko lab sang na ru. Lo ga bu ying na ne. Adu du ga lab lo ga nan ne kan ne ba ha ji. Lab thar o ma'am. Noi gi je lab thar o ju thar o nu ti thar o. Nice to meet you. Ma'am now. Kaya do no. Kaya do no hin. Kaya dengan lai wo sin lang nge. Ai làm gì tang. Chỉ lai tang nhớ ti ba kam ba lang thu pum yao bi ni ba. Ai tang. So what you do? English part so I see English man ang ko theng ne ri wow so nice sister ka thank you reading book si live sin yam yin nong ta re kan yam ising ni chau gi thoram su yam kan na ising ni chau gi thoram su ha ju yam kan na ta ri khoi lei si manam ju si kan ne ba
nong singin pibam sinane ko isinggi sum chawe hengkale nong je ising khar di chawe sister ani ma ising am cha di ising je hoi ngang ise khang mabu ngam kitang re kang khalaga I di can understand no what tar kina ne ba chaw kina aduna chaw oh Quickie speaking same Manipuri language so I got English yang kan ling da mi English ta nga gum ge Manipur masam te di hi and am tai biro ina nang kayo zang can you please speak wow in wow English tam wow English I mean hi my name is Lingjen my name is hi mangan so sweet hi amadi yar malen hi harobi ma hari man ayo cookie or naga gana cookie or nagai maitai maitai ne sa ya ga cookie or nagai Jasudai ako sibu cookie ga malo jala kay da mali gay khanga mani ma sa tu san good chak chau ro adi nga bro ma'am ma khoi man bi ni bu ga man bi gum bane ba adum gumba nga bidina taba gumba ado ma'am ma ji dum lab thami nai ni kaya do kan da oi ma Chinese maro ne frame kai na si hai te Chinese ta ka tori are you my thai cookie or naga kai dai no amaje my thai hayal da gi ni good chai Noren thongdam nakan dagi comment parai ji ju hayal da gi ngasai yirum chabada yawa ti kan mani ri me ji wa mi di ma'am di yenge ba du like tem ta bi da ba like mom ta na bi ro mo ma'am like mom to bi ro mo aduga khoi gi channel na si han hana thengna bi ba oiraga di subscribe to sin bi ro mo kai na mani ri mo ro me ji wa Chinese na mai ja ai te si Chinese your language Chinese ko sak se se kai cookie na ga mala ba ama kim bol male amana pop mal nang do ngani mala re ami to ya de ba ane kim bol male ba ne pop apa bido sai nga si de sam no ya da yarabo like na me thank you like ti nam da ba male like ti da lak ta ba nam ga ba thoi bi chani yara bo like na me thank you hai pi ga du chalo kai no kai do de khang ma'am chai xin chan na bo ko cha de ya ti ko ne do em ba ne mo a nên cái ông sang cái gì này hơi về lại nó không bây giờ dịch sang sang nó mà tầm rồi là có đồng cái đấy bạn cái rồi khai gì này mi gì không đã xin người giàu từ lỗi nhau anh cho cái xin em sao đấy mà thằng sâu thì không thèn nào gì xin nào gì lấy hồi đấy lại tháo gì cái like toksley adуда nati ye like khoigi live thari sidane like to biro mo hai ba 혹시 cái nấm đỏ này khối bị kia nên nuôi tại đó xa ba mà lẽ bigi jam nati tu xa ba nè tu noi kana no khoi la mangan gi Lingjen gen thok da basibu ai gi iral thok da ba jai iral this mai to di like nam thok ji moi thok ya tại nó hai tại nó mà mai là đúng ta anh yêu không đừng nằm oh smai ne kamra khoi live sigi mamai ji han tak nam jalo bo mbra để tôi buồn lọ tôi mà xóa nào hai năm sau lọ adu like to ra tôi mà san nằm ra adu masan to ran hi hello
Meti sa pusa mo long na mit nga da pa na. Bis why not da gyud na ngura. Maybe tumba mala ba. Nami. Like oh nami. Ani sugar. Nang nami to sana ta lay ni. Sana da ai nga ke. Tumba male ba ui ba. Man mi lau. Mi 97 yeng ba da nya. Like nami je mi ung tang. Ai unam cha lo ra. Ko ba chen. Ko ma Yero lipi kay min kau ge. Ai gi Lingjen kau we. sak sa sila o kana la ge sak sa minar se. Tak sa ji la ke. Kay ja ka. Ja tu di sa ba le. Nam la bo. Nam ma le nang gi. Mi hom di da mi kana no kang Ma o ram ma yo. So I know me da nam zelo bo. Akhoi gi masak tu da nam zelo ba la ta da. Han da da. Ado mi are. Dagi no kano dagi hayal dagi ne uchiwa hayal mayang infan dagi kitang chalaga dum nairapani yam khangan da hoigi Anai. myam khang dai ni hai Ma ga ai tum to ra ma na lai. O do hais. as kai no ne mi manga tawri nang atom na number di ari like mi amana like ama dagi han number ade ba ko do ko mai dam no khang di Am the lai mga sure. where are you from guys Shi ga isel ani se. Thank you. thank you Shi ga na ga. nusi bibagi Khoi nu shi ba mi lai wa. Sing chào được. Khoi sing chào thì chào thì train thì chào bu ko. Khoi Ko di di pas pas la. ka ti thum bo ri o ji ke. Mi su mu gam da ba. Ko ki ba. Masala yung man. May am surprise. Sahi kya suragi. Sahi di am ngang wo ji. Hanoi ri khoi ji. Singa malwani. Ang dong si ga maron o. Sorry. Hanggang ha to gi ma'am. Sorry pero yan. Hi. Oi, ang ko la ga ni ma si. Ching ja be ole. Pero kumandan. Hi epic p. Honey's karni now re na. Hi honey. Epic p na nang kauri ni he. Tu. Se se. Honi na kauri. Ma pi ku chao ji honey be mana na ko bo yam na ti. Honey nang yad. Nungai bo. Honey's karni now re. Lao da nam ta. Nobody koi thoro. Nui nu si dia pik bin na yen ni. Ka na. O. Pai na pik bu ti na ro ko. Pipina na no mo koi roy. Jesudai. Ay nga ke video nam se. Namse la o. La ka ni. Ising thum baro. Ising thum di eh. Hi. Hello. Thawan da koi ra oi. Thawan da koi ra padi ar noi na koi ro. Koi lak ba phak tai. Gai lai te ba. Gai lai ti sa ban hai ni. Ba ja man na ba. Akhoi da sak cha dri bu ko me. Good. Ai khana ri kitang di nungai to sai. Nang jama phak ra si jaw re. Yare khaning chi. Khana ri pul de. Hodo mo to ma bi dia. Ha da ko pe en ko pe san. Sai sak loi mai sen sak tu. Kai kon da ji ka no ge wen ta ga sing sao thok pe la. Sa om da. Sa da be them da. Mayam tan la ba sing sao be hen. Mai la tro mai line. Mai la e khoi gi dia. Kai si. Mi cha ma ga hen je le. Le sabi noi gi ming kai ri no. Khoi gi ming lo ai gi Lingjen ko wi nang ni na. Yang nga. Like. Sakta ya rồi kìa. Cây này. Sakta ya rồi ba. Lagi gai le ka to sudan lagi. Gai le trim ni no pai le ti. Line gai do la to mga. Hen maliko like nang. Hen mali nang nanushiba. Kangamdahan at kangamdahan. Oni hayang krang na lao. Nung si bay ni Hindi na makada ka nga loy. si man bay ni nang bu. Oh
isai sakta yaroi haiba sakre man hujik sau khar kan sau laki kau ngan I don't know Devi Ibani Tam thona Devi Kanada Nangi igi warise Lona chikna tamsiko Tara gasunu nairo Kang labasu fajaroi Kay bisa doi no Stay in graba. Kay bisa doi no Mor me padilay sai khoi tau wai Noi gi sahi kaya ta kay nu ti am da pagi Nang khandar lai ni nagi mor pa hai khama ge se Hi mayam chak sanarabo khoi chak sari eh noi di sarabo Hi Jise I'm duty student Lingjen isi sab tau wow wow hai Wow thank you mi da me kai chak thiro da mi Wow ai di cha to au au cha ai hai ai di live tha ai di tali Tiro ara. se place kara si place sa bazani na drama Dilagi plate. lagi sa ko cha je ba se ising noren khara yauri la se khara ba chi rak ai di nung si re he da gi ya da ba dirum phulu de ya de khana da se Noi ngi gi number piro o Kari Mingkauge sister. Bani makiro amatang hang toy di amatang haro bani ogi bani haro boko. no sibi ga Morok tuji nabani chao sage haji chabu thorin nu sai. Senu sibi kar machinga ma chire shi ba kai no. Mani halar go. ama se nuai tre ma jam chire Ani makki. O ay gina Lingjen kawe, agi na mangan kawe. kai tau le mo khang Bempier male amadi manganang mukbang tawdoiro mukbang tawba loigre aduga akhoi laiba muk thare mukbang video thagala ani thagala kanda khangminarsi kari saiba kari tori haibado housing nungsida ichan ani hai haurise nakan hayeng hayeng nakan heng paisa khaiba piano uhodre kaino uhodre ba Neikhaibi Team Vampire ani yaubani yawe Kanglay Mami Production nungaibo noi bo nungairiye noi udabzu kuire noi kamudi nungaibo ama web series kido adudane kai chat khrage ten chate amado yam pamme ai cd wangoi gi friend dunine kai no wangoi gi friend dunine aiba wangoi dai natie kada no mangai ko re shi ba kai dai noi hayal da gine uchwa hayal manga ne how kumo how kana no ai na ai da na ce ku ya da ne ma ji ba ai ga ai ke kai da dun khang da ba mo thak tam na Kanglay Mami Production gi hoi yamba chingu nungaibo yamba jan now ka ya duna khang as ai yang hodre video no nya thagalak o video da thagalak ni sida mu bang taw gi di Payment chari che kano chak cha da ni manga na mu ko re chak cha ro phasabi masak khang da bai ni ani bas khangdri khangdroi manga na ani bas ai kai lam dai no Vampire du sahi kya pharage angang ni madi angang ni ko har do re gi nungai te angang ni ne kara noi hello manga na yena hoi mana kai natro wangoi school gi tamba ai bani he school ni wangoi da tamamme dame oi kana yet kaino fazai noi gi video thagalak o Kanglay Mami Production, thank you. Ado no web series ano ba ama hantang namba do ado aina nigi mati thaba do lo yeng hebo ko ma may Kanglay Mami Production.
ꯀꯪꯂꯩꯃꯩ ꯄ꯭ꯔꯗꯛꯁꯟꯒꯤ ꯀꯅꯥꯅꯣ ꯄꯨꯔꯅ ꯑꯣꯏꯗꯣꯏꯔꯣ ꯑꯗꯨꯗꯨꯒ ꯑꯃ ꯀꯩꯗꯔꯥ ꯄꯨꯔꯖꯤꯠ ꯍꯥꯏꯕ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯤ ꯀꯥꯎꯊꯣꯛꯈꯤꯗ꯭ꯔꯥ ꯃꯃꯤꯡꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯔꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯣꯌꯦꯌꯦ ꯋꯥꯡꯃꯗꯒꯤ ꯃꯉꯥꯜ ꯆꯥꯔꯣꯗꯅ ꯋꯥꯡꯃꯗꯒꯤ ꯑꯁ ꯃꯤꯡ ꯑꯣꯌꯦ ꯀꯧꯕꯁꯦ ꯌꯦꯠ ꯈꯪꯗꯦ ꯑꯣꯏ ꯉꯥꯅꯨ ꯃꯤꯡ ꯀꯧꯅꯨ ꯑꯇꯣꯞꯄ ꯀꯩ ꯀꯧꯒꯦ ꯅꯪꯒꯤ ꯉꯥꯅꯨ ꯀꯥꯎꯅꯨ ꯑꯣꯏ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯀꯦ ꯍꯥꯏꯁꯤ ꯀꯩꯅꯣ ꯉꯥꯅꯨ ꯀꯥꯎꯅꯨ ꯍꯥꯏꯁꯤꯕꯣ ꯅꯣꯡꯃ ꯉꯥꯅꯨ ꯄꯨꯔꯛꯀꯦ ꯍꯥꯏꯈꯤꯕꯗꯨꯔꯣ ꯐꯖꯕꯤ ꯀꯩ ꯍꯥꯏꯅꯣ ꯃꯥꯟꯅꯒꯦ ꯇꯧꯔꯤꯀꯣ ꯁꯛ ꯆꯞ ꯃꯥꯟꯅꯒꯦ ꯇꯧꯋꯦ ꯍꯥꯏꯁꯦ ꯃꯥꯁꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯋꯥꯡꯒꯣꯏ ꯀꯥꯏ ꯇꯝꯒꯦ ꯑꯩ ꯋꯥꯡꯒꯣꯏꯗꯅꯦꯀꯣ 12 ꯐꯥꯎ ꯇꯝꯃꯝꯃꯦꯕ ꯑꯩ ꯍꯧꯖꯤꯛꯇꯤ 12 ꯂꯣꯏꯔꯦꯕꯀꯣ ꯌꯥꯝ ꯐꯖꯩꯌꯦ ꯕꯦꯝꯄꯤꯌꯔꯒꯤ ꯏꯟꯁꯇꯥ ꯃꯃꯤꯡ ꯍꯥꯏꯔꯛꯑꯣ ꯃꯥ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯗꯦ ꯑꯉꯥꯡꯅꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯌꯦꯜꯗꯒꯤ ꯑꯅꯤꯕꯥꯁ ꯀꯧꯋꯦ ꯍꯥꯏꯕ ꯇꯥꯏꯝꯁ ꯇꯝꯃꯤꯟꯅꯔꯛꯄꯗꯣ ꯇꯥꯏꯝꯁ ꯇꯝꯃꯤꯟꯅꯔꯛꯄꯗꯣ ꯑꯣꯏ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦ ꯑꯕꯣ ꯑꯣꯏꯌꯦꯗꯤ ꯋꯥꯡꯈꯩ ꯌꯦꯠ ꯃꯌꯨꯝ ꯍꯥꯏꯌꯣ ꯑꯕꯣ ꯋꯥꯡꯈꯩ ꯃꯌꯨꯝ ꯀꯩ ꯍꯥꯏꯕ ꯇꯥꯏꯝꯁꯇ ꯋꯥꯡꯃꯗꯒꯤ ꯑꯣ ꯑꯩ going ꯈꯪꯉꯝꯒꯅꯤ home ꯁꯣꯏꯗꯅ from good night ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯆꯥꯔꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗꯣꯔꯦ ꯌꯥꯝ ꯆꯥꯏꯗꯥꯏꯔꯥ ꯅꯪ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗꯣꯔꯦ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯑꯣꯏ ꯅꯪꯒꯤ ꯇꯧꯔꯛꯑꯅꯤ ꯃꯈꯥꯏꯁꯦ ꯄꯥꯎꯗꯅ ꯉꯥꯅꯨꯒꯤꯁꯦ ꯀꯩ ꯍꯥꯏꯅꯣ ꯉꯥꯅꯨꯒꯤ ꯀꯔꯥꯏꯅꯣ ꯀꯩꯅꯣ ꯅꯪꯅ ꯉꯥꯅꯨ ꯄꯨꯔꯛꯅꯤ ꯍꯥꯏ ꯀꯩꯅꯣ ꯑꯩꯅ ꯉꯥꯅꯨ ꯄꯨꯔꯛꯅꯤ ꯍꯥꯏꯌꯦꯕ ꯒꯦꯝ ꯍꯥꯏꯗꯨꯗꯤ ꯑꯩ ꯁꯥꯟꯅꯁꯦ ꯍꯥꯏꯈꯤꯗꯦꯀꯣ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯒꯦꯝ ꯌꯥꯏꯌꯦ ꯁꯥꯟꯅꯗꯤꯌꯦ ꯑꯩꯈꯣꯏ ꯁꯥꯟꯅꯁꯦ ꯑꯣ ꯀꯅꯥꯅꯣ ꯑꯃꯁꯨ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯑꯩꯗꯤ ꯉꯥꯅꯨ ꯍꯥꯏꯈꯤꯗꯦꯀꯣ ꯁꯤꯁꯦ ꯑꯃꯁꯨ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯁ ꯈꯪꯗꯦ ꯀꯣꯛꯒ ꯉꯥꯎꯔꯦ ꯈꯔ ꯄꯥꯕ ꯈꯔ ꯄꯥꯗꯕ ꯕꯦꯝꯄꯤꯌꯔ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯒꯦ ꯃꯥ ꯀꯣꯂꯦꯖ ꯀꯥꯔꯤꯕꯅꯤ ꯃꯉꯥꯜ ꯅꯪ ꯆꯩ ꯆꯥꯔꯅꯤꯀꯣ ꯑꯅꯤꯕꯥꯁ ꯈꯪꯗ꯭ꯔꯗꯤ ꯐꯖꯕꯤ ꯀꯩ ꯃꯊꯦꯜꯅꯣ ꯉꯥ ꯊꯣꯡꯉꯦ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯉꯥ ꯊꯣꯡꯕꯅꯦ ꯑꯩ ꯏꯆꯦ ꯂꯤꯡꯖꯦꯜ ꯈꯪꯉꯝꯒꯅꯤ ꯅꯪ ꯌꯥꯝ ꯁꯣꯏꯗꯅ ꯅꯨꯡꯁꯤ ꯃꯃꯤꯡꯁꯦ ꯀꯣꯏꯅꯔꯁꯤ ꯅꯪ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯣ ꯅꯝꯕꯔꯗꯣ ꯁꯨꯃꯥꯏꯅ ꯂꯥꯏꯚꯀꯨꯝꯕꯗ ꯍꯥꯏꯔꯛꯀꯅꯨꯕꯀꯣ ꯅꯣꯡꯃ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯣꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯁꯨ ꯀꯣꯏꯔꯛꯑꯣꯕꯀꯣ ꯑꯗꯨꯒ ꯂꯧꯑꯣ ꯃꯉꯣꯟꯗꯒꯤ ꯁꯠ ꯆꯥꯔꯛꯑꯣ ꯑꯗꯨꯗꯤ ꯁꯦ ꯆꯥꯔꯣ ꯆꯤꯂꯤꯡꯖꯦꯜ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯀꯥꯏ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯅꯪꯅꯅꯤ ꯍꯥꯏꯒꯤꯗꯣ ꯑꯃꯗꯨꯁꯨ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯗꯨ ꯉꯥꯅꯨ ꯄꯨꯔ ꯂꯥꯛꯄ ꯀꯥꯏꯅꯦ ꯑꯩ ꯍꯥꯏꯈꯤꯗꯦꯀꯣ ꯅꯪ ꯃꯨꯛꯇ ꯑꯃꯗ ꯀꯩ ꯂꯝꯗꯒꯤꯅꯣ ꯁꯦꯁꯦ ꯍꯌꯦꯜ ꯎꯆꯤꯋꯥ ꯍꯌꯦꯜ ꯃꯌꯥꯝ ꯈꯪꯗ꯭ꯔꯒꯅ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯂꯤꯡ ꯈꯪꯒꯟꯗꯦꯕ ꯑꯌꯥꯝꯕꯅ ꯍꯥꯞꯆꯔꯝꯃꯒꯦ ꯍꯩꯁꯨ ꯍꯩ ꯂꯝꯗꯣ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔꯛꯑꯣ ꯗꯦꯠ 8ꯇ ꯂꯥꯛꯀꯦ ꯑꯗꯨꯗ ꯎꯅꯔꯁꯤ ꯀꯩꯗ ꯎꯅꯕ ꯍꯥꯏꯁꯦ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯦ ꯍꯥꯏꯔꯣ ꯅꯣꯏ ꯆꯥꯕ ꯌꯦꯡꯉꯒꯦ ꯆꯥꯔꯣ ꯍꯥꯏꯁꯤꯅꯦ ꯅꯣꯏ ꯆꯥꯕ ꯌꯦꯡꯒꯦ ꯆꯥꯔꯣꯏ ꯌꯦꯜꯂꯣꯗꯨꯗꯤ ꯄꯨꯔꯛꯑꯣꯏ ꯀꯩꯅꯣ ꯄꯨꯔꯛꯂꯦ ꯆꯥꯛꯇꯣ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯄꯨꯔꯛꯂꯣꯏꯔꯦ ꯆꯥꯛ ꯌꯦꯜꯂꯣꯗꯨꯗꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯈꯪꯗ꯭ꯔꯦꯕ ꯆꯩ ꯆꯥꯅꯤ ꯅꯪꯅ ꯍꯥꯏꯗꯤ ꯀꯥꯏꯅ ꯅꯌꯨꯝꯗ ꯂꯥꯛꯎꯔꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯣ ꯀꯩꯅꯣ ꯂꯥꯛꯄ ꯅꯨꯡꯉꯥꯏ ꯆꯦ ꯀꯩꯅꯣ ꯅꯪꯕꯨ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕꯔ ꯅꯝꯃꯤꯟꯅꯁꯤ ꯄꯤꯒꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒꯤꯅꯤ ꯅꯝꯕꯔ ꯄꯤꯒꯦ ꯍꯥꯏꯕ ꯅꯝꯕꯔ ꯄꯤꯒꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣ ꯌꯨꯝꯗ ꯂꯥꯛꯄꯗꯨꯔꯣ ꯀꯩꯅꯣꯅꯦ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯍꯣꯏ ꯅꯪ ꯍꯣꯏ ꯑꯗꯨꯝ ꯂꯥꯛꯑꯣ ꯉꯥꯡꯉ ꯂꯥꯛꯑꯣ ꯌꯨꯝꯗ ꯂꯩꯍꯧꯔꯣꯀꯣ ꯂꯥꯛꯑꯣ ꯆꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯉꯁꯥꯏ ꯆꯦ ꯑꯩ ꯆꯠꯊꯣꯛꯎꯔꯒ ꯅꯣꯏꯔꯣꯝꯗꯗꯤ ꯏꯁꯤꯡ ꯆꯥꯎꯗ꯭ꯔꯣ ꯏꯁꯤꯡ ꯇꯨꯔꯦꯟꯗꯤ ꯆꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯇꯣꯞꯄꯗꯤ ꯆꯥꯎꯗꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤꯌꯦ ꯅꯣꯏ ꯑꯅꯤꯃꯛ ꯕꯦꯝꯄꯤꯌꯔꯔꯣ ꯅꯣꯏꯁꯨ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯌꯥꯗ ꯑꯗꯨꯗ ꯆꯦꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯔꯛꯑꯣ ꯑꯗꯨꯀꯥꯟꯗ ꯃꯩꯇꯩ ꯄꯨꯔꯛꯀꯦ ꯑꯣꯔ ꯀꯨꯀꯤ ꯄꯨꯔꯛꯑꯣ ꯑꯥꯏ ꯋꯥꯟ ꯇꯨ ꯁꯤ ꯀꯩꯅꯣ ꯀꯩꯅꯣ ꯃꯩꯇꯩꯅꯦ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯥꯜꯂꯕ ꯑꯩꯈꯣꯏꯕ ꯌꯥꯝ ꯊꯤꯔꯕ ꯑꯩ ꯑꯃꯨꯛ ꯐꯥꯕꯤꯒꯦ ꯍꯥꯏꯔꯣ ꯍꯥꯏ ꯑꯁ ꯅꯪ ꯐꯥꯅꯕꯒ ꯃꯤꯒ ꯐꯥꯖꯔꯣꯏꯀꯣ ꯑꯩꯈꯣꯏ ꯃꯤ ꯐꯥꯕ ꯍꯩꯇꯤꯌꯦ ꯑꯩꯁꯤꯗ ꯒꯨꯗ ꯃꯨꯛꯕꯥꯡ ꯉꯁꯤꯗꯤ ꯂꯥꯏꯐꯀꯤ ꯃꯨꯛꯕꯥꯡ ꯑꯩ ꯅꯣꯡꯃ ꯄꯒꯣꯏ ꯆꯥꯅꯤ
ꯌꯦ ꯆꯥꯕꯗꯤ ꯉꯝꯗ꯭ꯔꯦ ꯌꯣꯠꯄꯁꯦ ꯃꯩ ꯉꯝꯗ꯭ꯔꯦ Hi Lingjen. Hi. Ngasi chao mon chara. ꯁꯤꯀꯣ ꯌꯦꯔꯨꯝ ꯑꯃꯕꯨ ꯆꯥ ꯉꯝꯗꯕ ꯑꯩꯅ ꯌꯦꯔꯨꯝ 10 ꯆꯥꯈꯤꯕꯁꯤ ꯌꯦꯡꯉꯣ ꯀꯦꯖꯤ 15 ꯄꯨꯊꯅꯕ ꯉꯥꯗꯤ ꯌꯥꯝ ꯍꯥꯎꯕꯅꯦ Fazapi. ꯑꯩ ꯑꯃꯨꯛ ꯆꯥꯕ ꯑꯣ ꯌꯥꯎꯕꯗꯣ ꯇꯁꯂꯦ ꯁꯤꯔꯣ ꯀꯃꯥꯏꯅ ꯇꯧꯔꯅꯣ ꯊꯔꯣꯏ ꯌꯣꯟꯕꯩ ꯀꯧꯇꯥꯗꯨ ꯑꯃꯅ ꯀꯦꯖꯤ ꯐꯥꯔꯝꯃꯣꯏ ꯑꯗꯨ ꯑꯃ ꯇꯪꯈꯥꯏ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯥꯗꯤ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯗꯨꯒ ꯌꯣꯠꯂꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ Hoi phazan cha cha. ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯦꯕ Cha charo ai budi. Mayam cha cha driba yaw cha cha la. Noi class kya no adu natraga class tauba leirapu. Ti aigi oina pirak amage chena che ki number gi toraga oina message haraga call tora oche. Adu ai toraroge kaino noma dum lao. ꯐꯥꯕ ꯅꯪꯗꯕꯁꯦ ꯍꯦꯛꯇ ꯍꯥꯎꯋꯦ ꯆꯔ ꯊꯥꯖꯔꯕꯗꯤ ꯕꯤꯀꯤꯅ ꯅꯣꯏ ꯁꯪꯉ ꯂꯩꯔꯤꯁꯤꯅꯤꯅꯦ ꯑꯩꯅ ꯉꯛꯏꯁꯦ Noi thonggan khara ngamkhatpa lay ai lay bro du jango saga ja kai ming kauge Lingjen gawe I so with your du kai maten no Lingjen thoi pi nga thong bane noi ani kana ahan no mana ahan ne good night do again and hojik lake layramu yumda lao yumda laye yumda ne lap thai ꯐꯣꯟ ꯇꯧꯁꯦ okay paro ꯑꯗꯨ ꯄꯥꯏꯔꯦ ꯑꯁ ꯄꯥꯏꯕ ꯍꯦꯛꯇ ꯅꯪꯉꯣꯟꯗ ꯌꯥꯝ as phone tara pa bin ꯅꯪ ꯄꯩꯁꯥ ꯀꯥꯞꯄꯣ ꯍꯥꯏꯗꯣꯏ ꯑꯣꯏꯔꯝꯒꯅꯤ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯦ da mana yamal Lingjen gi comment padre karigino uhodabagane Rani Devi ilangba parage changage kai bijage hi no saksai ji samine ja this live hi hello ꯃꯣꯟ ꯃꯦꯠꯄ ꯆꯪ ꯊꯥꯡ ꯉꯁꯥꯏ ꯌꯦꯡꯕꯗ ꯆꯥꯍꯧꯗ꯭ꯔꯁꯨ ꯍꯧꯖꯤꯛ ꯆꯥꯍꯧꯒꯦ kaino he me cha changa do salai ji bo class kya tamlino ꯆꯥꯝꯇ ꯆꯥꯏꯌꯦ nanau ꯈꯔ pido ꯆꯥꯅꯤꯡ ꯇꯝꯃꯦ now mina class kya tamino ꯑꯩꯅ ꯍꯜꯂꯦ ꯃꯌꯥꯝ ꯃꯥꯅ ꯉꯥꯡꯅ ꯑꯩꯅ ꯍꯜꯂꯦ ꯑꯩꯅ ꯍꯜꯂꯦ video versus YouTube hi hello kay enjang no nga thongbane oi tabra kon yam thuna taro is kon taro oi karai number ꯂꯥꯏꯞ ꯊꯥ ꯂꯣꯏꯔ ꯇꯧꯔꯛꯀꯦ ꯀꯥꯏ jamda sagi kesi fu sagi ikai je ꯑꯩꯈꯣꯏ ꯇꯣꯡ ꯆꯥꯎꯁꯦ ꯃꯣꯏꯅꯤ ꯆꯥꯃꯤꯟꯅꯔꯤꯌꯦ ꯑꯩ ꯉꯝꯗ꯭ꯔꯦꯕꯣ ꯌꯦꯔꯨꯝ 10 ꯆꯠꯁꯜꯂꯒ ꯆꯥꯛ ꯆꯥꯕ ꯀꯥꯟꯗꯒ ꯑꯃꯐꯥꯎ ꯉꯝꯗꯕꯅꯦ ꯍꯥꯏꯕ ꯌꯨꯝꯗ ꯆꯥꯕ ngasi mayam live na mukbang to thawbinu kay min gawgi che ma do na nami hai ko ꯃꯉꯥꯟ ꯀꯧꯋꯦ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯣꯏ ꯃꯃꯥꯡꯗ ꯈꯥꯝ ꯌꯥꯔꯗꯤ ꯄꯨ ꯌꯥꯏ ꯊꯕꯛꯇꯨ chai comment de jo sa da berdi paro ko sa sai ni ꯄꯥꯎ ꯀꯩꯅꯣ ꯆꯥꯛ na chin na naw ra mani sidi nan mai hanya ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯇꯧꯗ ꯑꯣꯏꯍꯧꯗ꯭ꯔꯦ pok min bi ni tab ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯅꯥꯎꯄꯥ ꯇꯣꯝꯕꯩ ꯃꯆꯥꯅꯦ hari akoi ge itin naw ji hai ising oina tumme Kanchipur aduni Kanchipur ising loi thumme haba ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ kay lamdagi no ꯆꯥꯛꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ live to yam thuna loi chalo aduga call I'm tun doro is kaino ne tawri li live ba ꯐꯣꯟ ꯑꯃꯗꯤ ꯇꯧꯔꯛꯑꯒꯦ bana boy ge ba nasa kang magani good night ayo na oi bo chak jari ye
บ้านนี่ป่าช่วยกันนุกพอแล้วนี่จะข้างเลยประชาชนนั่งในสักตู้เลยน้องนี่มัน ไอ้นี่ได้สัตว์ตัวน้อยนี่เลย น่าจะกึดกันอยู่สลักบัดเงี้ย 有什么味道的？ คุยอยู่ 我是跟出来呢，图咩ยำฮาราวีไก่ดีเลยสกุล图มาฮาราวีไก่สกุลเนาะกิโลเดียมทีไปเนี่ย สักตีกวนไปสาบายกันภาษาอะไรแก มาไม่ใช่เลยอ่ะ ก็ใช้หมดเลยหมดเลยทำได้ปะคุยมาแล้วก็บ้านแล้วก็ตายเลยฮัตตีนี่เลยยิ้มแต่ละสางกันมาแบบน้ำบัวน่ะ ก็ยังงานหน่อยมุกกางะข้างเยอะกันข้าง มุกงาเจ้ ไก่งานหน่อยมุกกางะ 那就是说那个在那不，记得是这么矮着，那个好不着嘛嘞嘛那。 ไก่ย่างเนื้องอเถอะไง เดี๋ยวมาท่านเดียวสู้ตัวจะยาวหมดอ่ะไอ้ดูดิแม่ไม่สร้างมาเลยสร้างมา คุ คุณ ณอัสคอยนึงสิดีสกุล ก็ยังไม่ต้องสร้างเนาะ ที่ สักวันมันเหลือวันจ้าตอง เจ้าวิโดก็ยังไม่ต้องสร้างเนาะ ไอ้ ไอ้เดี๋ยว โซ ไม่ ลู ได้ นูปี มันจริงกูปะไอ้ซักซ่าเลยดีกว่ามีอย่างเดียวจะสั่งยัง ไก่นั้นสิเสียให้ได้กิน น้อยเดียวละนี่เดี๋ยวช่วยกันหน่อยขลังนี่บ่ยืมตลาดปุ๊กตะเลยอยู่ นูมาดิยืมตลาดซ่าปุ๊กตะเลยอยู่บ่จะให้ที่กำเนี่ยขลังเนี่ย Hi ยังงานเด้อสิมีจังสิจำยังไงมา อีบ้านนี่ปุ่นแม่ กูคุยว่าเตาดระโบเตาเยอะอะไรเนี่ยมึงเจ้าดีว่าเราไม่อยากกันเลยแต่ละบุย เมื่อไรคนมันก็ชิงที่สาวเลย ไม่ ลูก ใช่ ค้า ละใช่เฟ้นู้ขัดกันมานะมีการทันนั้นแต่จะคุยท่าอะไรบ้าง Hi hello คนเตาบีคนเตาดริบราเตากระเบนเนี่ย ยกใช่ป่ะ คนเตากระเบนเนี่ยแป๊กอยู่น้องไก่น้อง เนี่ยเก่งเลยสำหรับเราคือเดียวว่ะ ไม่ยังบันนี้สักสิไอเดียดูเด็กข้างเดียยโลอะไรที่สิ เราจะรอ คุณลุงเขียนมานึกสิบันนี้ 是不是有个？ นึกสิบันนี้เขารักฟังในนังดีฟ้าจะบัน อะไรอ่ะไอเดียอยู่นี่ไม่ว่านั่งดีกันนะนู่นแต่หนูเชียร์เลยก็ Let's separate one another from 那咱们等我看完了有等。 ก็ได้เนาะ ในใครบีเดเฮ วิกกี้อ่ะ ไก่งาสุปุระเกให้รักลักตะบ้ากะรีงาสุปุระเกให้รักตะพาเซบีอามาเซ ใช่นั่งรวยสร้างเจ้า พอนจะไปเดบ้าน้องวันเดอร์มาพอนเดอร์จ้ะ ก็นานอ่ะ น้องวันพอนเดอร์คือมีเดอร์พอนเดอ ดู ร์ ดิไม่ตัวละไอ้พวกพอนตัวอะไรจะไม่ตัวเนี่ย มาช่วยช่วยช่วยจ้ะกันนั้นใช่ป่ะ ไม่ตัวละ โตก่อนจะไปว่าใช่ป่ะก่อนจะไปว่าตัว กูจะไว้ไม่ตัวเนี่ยชื่อไม่ตัวเนี่ย ใช่สักบ้าไปเตะว่าช่วยสักอะไรกัน กว่าลงไปนะ กลัวกลัว เรื่องเงินเดือบทราบอะยาข้าใช้อ่ะไม่เท่าไหร่ ไม่ใช่ป่าวแบบแต่ไปจากเป็นยังไงเป็นยังมิงด้วยมิงลิงเซน My name is Lingjen Your name ทวนเด Friendship กับรู้câu câu rồi học rồi học em iPhone đâu có được bây giờ rồi มุกเต้าโรแล้วนั่นคือขนาดไม่ตัวละไม่ตัวนั้นน้องได้ยิงไปอะมึงอ่ะ nhưng để อยู่ขนาด trong thiên ngàn bái gì để ไอ้ดุมทีมงานไปเนาะดุมทีม nhưng งาน nghe ต้ đấy อง nhà เดี๋ยว pretty rồi
ꯅꯣꯛꯁꯜꯂꯣ ꯊꯃꯣꯏꯅ ꯒꯨꯅꯥ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯨꯗꯤ ꯒꯨꯅꯥ ꯃꯥꯜꯂꯦ ꯑꯃꯁꯦ ꯔꯣꯁꯅꯤ ꯀꯧꯕ ꯃꯥꯜꯂꯦ ꯃꯥꯅ ꯔꯣꯁꯅꯤ ꯀꯧꯕ ꯃꯥꯜꯂꯦ ꯀꯧꯋꯦ ꯃꯤ ꯃꯌꯥꯝ ꯊꯣꯟꯕ ꯌꯥꯕꯣꯕꯤꯁꯤꯅ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯃꯉꯥꯟ ꯀꯩ ꯃꯊꯦꯜꯅꯣ ꯉꯥ ꯊꯣꯡꯉꯦ ꯄꯤꯖ ꯄꯤꯊꯛ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯤ ꯃꯉꯥꯟꯅ ꯍꯪꯉꯦ ꯀꯩꯅꯣ ꯍꯥꯏ ꯉꯁꯤꯗꯤ 10ꯅꯤ ꯆꯥꯔꯤꯗꯣ ꯃꯥꯁꯦ ꯊꯤꯕꯨꯡ ꯂꯥꯃꯣꯟꯕ ꯃꯌꯥꯝ ꯈꯪꯕ ꯑꯩ ꯃꯁꯛ ꯄꯥꯎ ꯈꯪꯗꯕ ꯕꯦꯝꯃ ꯅꯪ ꯀꯅꯥꯅꯣ ꯅꯪ Where are you from from Manipur kay nang no nang nungaini horen kaina ma nang ngonda malida ꯀꯅꯥꯅꯣ ꯑꯩ ꯃꯉꯣꯟꯗꯔꯥ ꯈꯪꯗꯤꯌꯦ ꯅꯠꯇꯦ ꯅꯉꯣꯟꯗ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯗ ꯑꯩ ꯈꯪꯗꯦ ꯀꯩꯅꯣ ꯆꯦ ꯃꯉꯥꯟꯁꯦ ꯅꯣꯏ ꯕꯕꯥꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯕ ꯃꯥꯜꯂꯦ ꯃꯣꯏ ꯃꯄꯥꯗꯤ ꯃꯤꯡ ꯕꯥꯅ ꯊꯣꯟꯕ ꯌꯥꯝ ꯊꯣꯟꯕꯅꯦ ꯍꯩꯕꯅꯦ ꯅꯨꯄꯥ ꯑꯝꯇꯪ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯊꯣꯟꯕꯤꯕ ꯑꯗꯨꯝ ꯑꯩ ꯃꯈꯥꯗꯁꯨ ꯅꯨꯄꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯃꯗꯤ ꯌꯥꯎꯔꯦ ꯑꯃꯗꯤ ꯌꯥꯎꯔꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯊꯣꯏꯕ ꯑꯩ ꯃꯤꯁ ꯌꯨ Love ꯀꯥꯏꯅꯒ from Odisha love from ꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯗꯤ ꯅꯨꯄꯥ ꯃꯌꯥꯝ ꯂꯩꯔꯤ ꯏꯃꯥ ꯑꯩꯈꯣꯏ ꯕꯥꯗ ꯍꯥꯏꯔꯒꯦ ꯂꯥꯏꯐꯇ ꯂꯣꯏꯈꯤꯁꯅꯨꯕ ꯂꯥꯏꯐꯇ ꯂꯣꯏꯈꯤꯁꯅꯨꯕ ꯅꯨꯡꯉꯥꯏꯅꯤꯕ ꯀꯅꯥꯅꯣ ꯁꯤꯕꯣ ꯀꯅꯥꯅꯣ ꯁꯤꯕꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯅꯔꯣ ꯑꯣ ꯑꯩ ꯃꯤꯡ ꯂꯤꯡꯖꯦꯟ ꯀꯧꯋꯦ ꯃꯥꯒꯤ ꯃꯉꯥꯟ ꯀꯧꯋꯦ ꯌꯥꯔꯕ ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯃꯉꯥꯜ ꯅꯣꯡꯃ ꯔꯣꯁꯟ ꯎꯏꯅꯝ ꯀꯥꯏ ꯒꯨꯗ ꯅꯥꯏꯠ ꯏꯆꯟ ꯒꯨꯗ ꯅꯥꯏꯠ ꯐꯖꯅ ꯇꯨꯝꯃꯣ ꯃꯪ ꯐꯔꯣ ꯃꯤ ꯑꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯣꯏꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯆꯨꯋꯥꯍꯦꯜꯗꯒꯤꯅꯦ ꯄ꯭ꯔꯤꯇꯤ ꯖꯣꯖꯣ Where are you from ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯃꯅꯤꯄꯨꯔꯅꯦ ꯄ꯭ꯔꯤꯇꯤ ꯖꯣꯖꯣ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯃ ꯌꯨꯇꯨꯕꯔ ꯑꯃ ꯂꯩꯕꯗꯣ ꯅꯠꯇ꯭ꯔꯥ ꯈꯪꯉꯦ ꯈꯪꯉꯦ Hi Gran I'm from ꯑꯁꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯦꯡꯉꯦ ꯑꯩꯗꯤ Rajasthan ꯂꯤꯡꯖꯦꯟ ꯉꯥ ꯐꯥꯎꯅꯕ ꯌꯥꯕ ꯑꯝꯇꯗꯤ ꯄꯤꯔꯝꯃꯣ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯅꯦꯈꯥꯏꯕꯤ ꯇꯤꯝꯁꯦ ꯐꯦꯁꯕꯨꯛ ꯄꯦꯖꯇꯁꯨ ꯍꯥꯡꯕꯅꯦꯕ ꯑꯗꯨꯗ ꯐꯣꯂꯣ ꯇꯧꯁꯤꯟꯕ꯭ꯔꯥ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯅꯤ ꯅꯪꯒꯤ ꯑꯁ ꯅꯪꯍꯧꯗꯦ ꯂꯤꯡꯖꯦꯟ ꯆꯥꯛ ꯆꯥꯔꯤꯔꯣ ꯆꯥꯛ ꯆꯥꯔꯤꯌꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯔꯒ ꯎꯆꯤꯋꯥꯍꯦꯜꯗꯒꯤꯅꯦ ꯑꯣ ꯆꯥꯔꯤꯔꯣ ꯆꯥꯔꯤ ꯃꯅꯤꯄꯨꯔ ꯀꯗꯥꯏꯗꯒꯤ ꯀꯩꯅꯣ ꯎꯆꯤꯋꯥꯍꯦꯜ ꯗꯥꯏꯞ ꯊꯥꯔꯒ ꯑꯩ ꯈꯪꯁꯤꯟꯅꯗꯕ ꯂꯥꯏꯐ ꯂꯣꯏꯔꯒ ꯅꯪ ꯈꯪꯉꯤꯗꯅ ꯂꯥꯏꯐ ꯂꯣꯏꯔ ꯈꯪꯗ꯭ꯔꯁꯨꯅꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯅꯪ ꯅꯃꯤꯡꯗꯣ ꯍꯥꯏꯔꯛꯑꯣ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯕꯨ ꯂꯥꯏꯞ ꯊꯥꯔꯒ ꯌꯥꯔꯅꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯔꯣ ꯑꯩ ꯐꯥꯎ ꯃꯨꯊꯤ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯦꯅꯦꯍꯦ ꯑꯦꯐꯕꯤꯗ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯄ꯭ꯔꯥ ꯑꯗꯨ ꯑꯁ ꯑꯩ ꯀꯣ ꯉꯥꯎꯔꯦ ꯃꯥ ꯅꯪꯁꯨ ꯄꯥꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯋꯥꯏ ꯑꯩꯗꯤ ꯃꯤꯠꯁꯦ ꯎ ꯉꯝꯗꯦ ꯍꯥꯏꯕ ꯖꯔ ꯖꯔ ꯆꯠꯈꯤꯕꯁꯤꯗ ꯍꯌꯦꯡ ꯍꯌꯦꯡ ꯀꯩꯅꯤ ꯊꯦꯡꯅꯁꯦ ꯌꯥꯕ꯭ꯔꯣ ꯐꯤꯆꯔꯒ ꯑꯃ ꯏꯁꯤꯡ ꯏꯆꯥꯎ ꯌꯥꯎꯕ꯭ꯔꯣ ꯔꯤꯂꯤꯞꯇ ꯃꯇꯦꯡ ꯇꯧꯕ ꯌꯨꯝꯐꯥꯎꯗꯤ ꯊꯨꯝꯗ꯭ꯔꯤ ꯇꯨꯔꯦꯟ ꯂꯥꯛꯀꯅꯤ ꯀꯩꯀꯥꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯗ ꯊꯦꯡꯅꯁꯦ ꯌꯥꯕ꯭ꯔꯣ ꯁꯤꯁꯇꯔꯒ ꯑꯗꯨꯃꯥꯏ ꯆꯤꯟꯒ ꯊꯤꯕ ꯌꯥꯎꯔꯦ ꯌꯥꯏ ꯌꯥꯏ ꯂꯥꯛꯑꯣ ꯈꯔꯝ ꯆꯤꯟ ꯂꯤꯡꯖꯦꯟ ꯊꯤꯒ꯭ꯔꯥ ꯆꯥꯛꯇꯣ ꯈꯨꯠ ꯌꯣꯠꯂꯨ ꯈꯨꯠ ꯌꯣꯠꯂꯤꯅꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯅ ꯁꯤꯁꯇꯔ are you eating ꯇꯨꯝꯃꯒꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯣ ꯀꯩ ꯅꯣꯏ ꯑꯅꯤꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯎꯔꯤꯁꯦ ꯑꯗꯨꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯆꯦꯅꯦꯜꯁꯦ ꯇꯧꯅꯤꯡꯉꯒꯅ ꯇꯧꯅꯤꯡꯗ꯭ꯔꯒꯅ ꯈꯪꯗ꯭ꯔꯦ ꯈꯔ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯅ ꯕꯥꯏ ꯅꯝꯕꯔ ꯄꯤꯌꯨꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯄꯥꯝꯃꯒꯗꯤꯀꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯣꯏꯅ ꯍꯥꯡꯕꯅꯦꯕꯀꯣ ꯅꯩꯈꯥꯏꯕꯤ ꯇꯤꯝ ꯑꯅ ꯑꯗꯨꯗ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨ ꯑꯗꯨꯝ ꯆꯥꯛꯇꯣ ꯃꯔꯨ ꯑꯝꯇ ꯑꯣꯏꯕ ꯋꯥ ꯂꯩꯔꯒꯗꯤ ꯄꯥꯎ ꯐꯥꯎꯅꯖꯦ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯆꯥꯛꯇꯣ ꯑꯝꯇ ꯍꯧꯔꯒ ꯀꯤꯁꯟꯅꯤꯔꯣꯝꯅ ꯆꯥꯕꯤꯌꯨ ꯍꯥꯏꯁꯦ ꯐꯖꯒꯦ ꯌꯨ ꯑꯣꯄꯟ ꯌꯔ ꯑꯗꯨꯝꯕ ꯏꯪꯂꯤꯁ ꯀꯥꯏ ꯄꯨꯔꯥ ꯂꯣꯟꯁꯤꯜꯂꯦ ꯀꯤꯁꯟꯅꯤꯔꯣꯝ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯏꯪꯂꯤꯁ ꯃꯔꯣꯟ ꯍꯩꯕꯅꯦ ꯑꯣꯏ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯣꯏ ꯌꯨꯖꯔ ꯅꯦꯝꯗ ꯑꯗꯨꯝ ꯈꯪꯕ ꯌꯥꯔꯕꯅꯦ ꯅꯪ ꯅꯨꯄꯥ
mayumda comment tꯧꯔꯛꯄꯁꯤꯗ ꯅꯪ ꯅꯨꯡꯉꯥꯏꯔꯤ ꯍꯥ ꯑꯩꯒꯁꯦ ꯀꯥꯎꯔꯕꯅꯤ ꯂꯤꯡꯖꯦ ꯅꯪꯒꯤ ꯅꯨꯄꯥ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯇꯦ ꯑꯩ ꯄꯥꯏꯔꯛꯀꯦ ꯀꯥꯟꯗ ꯃꯥꯏ ꯐꯨꯔꯤꯠꯇꯣ ꯅꯪꯒꯤꯗꯤ ꯂꯥꯟ ꯇꯧꯕꯩꯗꯣ ꯆꯥꯒ ꯇꯧꯔꯦ ꯑꯗꯨꯒ ꯆꯩꯗꯨꯅꯤꯅ ꯅꯠꯇꯦꯕ ꯐꯨꯔꯤꯠꯁꯨ ꯅꯞꯀ ꯂꯣꯏ ꯆꯣꯏꯔꯦꯕ ꯅꯤꯡꯖꯦ ꯅꯪ ꯅꯨꯄꯥ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯆꯥꯛꯇꯣ ꯑꯝꯇ ꯆꯥꯔꯔꯣꯏꯌꯦ ꯆꯥꯔꯔꯣꯏ ꯇꯞꯃꯜꯂꯦ ꯆꯥꯔꯤꯗꯣ ꯈꯔ ꯊꯨꯅ ꯆꯥꯈꯤꯒꯦ ꯏꯕꯥꯅꯤꯒꯤ ꯅꯝꯖꯟꯅꯁꯤꯔ ꯉꯝꯃꯣꯏ ꯄꯨꯛꯁꯦ ꯊꯜꯂꯦ ꯍꯥꯏꯕ ꯑꯗꯨ ꯁꯥꯟꯅ ꯁꯥꯟꯅ ꯆꯥꯏꯅꯦ ꯍꯧꯖꯤꯛ ꯇꯧꯔꯝꯃꯣ ꯐꯣꯂꯣ ꯇꯧꯔꯛꯀꯦ ꯇꯧꯔꯛꯑꯣ ꯉꯥꯏꯔꯣ ꯉꯥꯏꯔꯝꯒꯦ ꯍꯧꯖꯤꯛ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯛꯑꯒꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯑꯩ ꯏꯕꯥꯅꯤ ꯀꯃꯦꯟꯁꯦ ꯄꯥꯉꯝꯗꯦ ꯇꯧꯔꯦ ꯍꯥꯏꯕ ꯑꯩ ꯇꯧꯒꯦ ꯑꯩꯁꯨ ꯍꯥꯏꯕꯀꯣ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯤꯌꯦ ꯀꯤꯁꯟ ꯏꯔꯣ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯣ ꯅꯪ ꯚꯤꯗꯤꯑꯣ ꯃꯥ ꯆꯥꯛꯈꯣꯝ ꯌꯦꯡꯅꯕ ꯑꯩ ꯆꯥꯎꯅ ꯂꯥꯏꯚ ꯆꯥꯎ ꯂꯣꯏꯁꯜꯂꯗꯝ ꯍꯥꯏꯁꯤꯅꯦ ꯅꯪ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯆꯥꯒꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯌꯦꯡꯖꯔꯦ ꯚꯤꯗꯤꯑꯣ ꯇꯧꯔꯤ ꯌꯥ ꯆꯧꯗ꯭ꯔꯦ ꯌꯥꯒꯤꯗꯤ ꯍꯥꯏꯅꯒꯨꯝꯁꯦ ꯃꯌꯥꯝ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯣ ꯀꯅꯥꯅ ꯑꯩ ꯑꯗꯨꯝ ꯍꯩꯔꯛꯑꯒꯦ ꯍꯥꯏꯕ ꯏꯕꯥꯅꯤꯁꯦ ꯀꯃꯦꯟ ꯑꯝꯇ ꯎꯗꯗꯅ ꯌꯦꯡꯉꯣ ꯂꯣꯏ ꯉꯥꯎꯔꯦ ꯍꯥꯏꯕ ꯁꯦ ꯄꯥꯔꯗꯤ ꯅꯣꯛꯏꯉꯩꯗ ꯅꯆꯤꯟ ꯊꯤꯔꯛꯀꯅꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯣꯔꯦꯟꯗꯤ ꯑꯦꯞꯁꯝ ꯀꯞꯇꯧꯔꯕꯅꯤ ꯅꯪ ꯀꯅꯥꯗꯅꯣ ꯅꯪ ꯀꯞꯇꯧꯔꯕꯅꯤ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯐꯣꯂꯣ ꯇꯧꯔꯕꯅꯦ ꯍꯔꯥꯎꯔꯒ ꯍꯣꯔꯦꯟꯗꯤ ꯇꯧꯔꯕꯅꯤ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯥꯔꯌꯨ ꯍꯤꯌꯔ ꯀꯩꯅꯣ ꯅꯪꯅ ꯑꯩ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯑꯁꯨꯛꯌꯥꯝ ꯄꯥꯅꯩꯁꯤꯅ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯩꯗꯤ ꯌꯥ ꯄꯣꯕ ꯅꯨꯄꯤꯁꯦ ꯉꯥꯎꯖꯩ ꯉꯥꯎꯔꯣ ꯑꯩꯒꯤꯗꯤ ꯉꯥꯎꯔꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯃꯌꯥꯔ ꯃꯌꯥꯔ ꯀꯔꯤ ꯂꯝꯗꯩꯅꯣ ꯎꯆꯤꯋꯥꯍꯦꯟꯗꯒꯤꯅꯦ ꯆꯥꯡꯄꯨ ꯁꯤꯁꯇꯔ ꯑꯩꯗꯤ ꯌꯥꯝ ꯐꯦꯁꯕꯨꯛꯇ ꯑꯝꯇ ꯐꯦꯁꯕꯨꯛꯇ ꯀꯃꯥꯏꯅ ꯆꯪꯉꯛꯇꯣꯏꯅꯣ ꯂꯥꯏꯚ ꯊꯥꯏꯁꯤꯗꯤ ꯆꯪꯉꯣ ꯁꯤꯁꯇꯔ ꯍꯣꯔꯦꯟ ꯂꯤꯡꯖꯦꯟ ꯆꯪꯉꯛꯀꯦ ꯍꯥꯏ ꯁꯤꯁꯇꯔ ꯑꯥꯏ ꯑꯦꯝ ꯖꯣꯏꯟ ꯑꯒꯦꯟ ꯑꯣꯟ ꯌꯣꯔ ꯂꯥꯏꯐ ꯊꯦꯡꯀ꯭ꯌꯨ ꯂꯝꯖꯤꯡ ꯊꯣꯛꯁꯨ ꯉꯔꯥꯡꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯂꯥꯏꯐ ꯋꯥꯟ ꯅꯥꯏꯠ ꯁ꯭ꯇꯦꯟ ꯁ꯭ꯇꯦꯟꯗꯔꯠꯀꯤ ꯅꯨꯄꯥ ꯀꯌꯥ ꯀꯩꯅꯣ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯣꯡꯉꯦ ꯇꯧꯕ ꯍꯥꯏꯕ ꯃꯤ ꯑꯩꯁꯦ ꯅꯠꯇꯦꯕ ꯅꯨꯄꯥ ꯍꯥꯏꯌꯦ ꯇꯣꯡꯉꯦ ꯍꯥꯏꯕ ꯅꯨꯄꯥꯒꯤ ꯃꯇꯝ ꯋꯥꯠꯂꯤ ꯍꯣꯏ ꯒꯣ ꯑꯋꯦ ꯏꯁꯩ ꯄꯪꯁꯛ ꯁꯛꯂꯛꯀꯅꯨ ꯁꯛꯂꯣꯏ ꯃꯩꯌꯥ ꯅꯠꯇꯦ ꯃꯉꯥꯜꯅꯦ ꯀꯩꯅꯣ ꯀꯅꯥꯅꯣ ꯁꯤꯕꯣ ꯇꯥꯕ꯭ꯔꯥ ꯑꯩ ꯊꯝꯃꯒꯦ ꯅꯪ ꯂꯥꯏꯚ ꯂꯣꯏꯔꯒ ꯍꯥꯏꯔꯛꯑꯣ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯀꯅꯥꯅꯣ ꯁꯤꯕꯣ ꯈꯪꯗꯦ ꯈꯪꯕ꯭ꯔꯣ ꯁꯦ ꯀꯥꯏꯅ ꯍꯥꯏ ꯑꯩꯉꯣꯟꯗꯕꯨ ꯃꯤ ꯂꯣꯏ ꯈꯪꯉꯦ ꯑꯩꯗꯤ ꯅꯪ ꯂꯣꯏ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯃꯤ ꯃꯥꯟꯗ꯭ꯔꯤ ꯄꯨꯄꯨꯒ ꯑꯣ ꯀꯩ ꯍꯥꯏꯅꯣ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯂꯨꯍꯣꯡꯕꯤꯔꯣ ꯅꯨꯄꯥ ꯂꯩꯔꯗꯤ ꯆꯤꯡꯈꯠꯂꯣ ꯑꯝꯇ ꯂꯣꯏꯕꯨ ꯑꯗꯨꯁꯨ ꯆꯤꯡꯈꯠꯂꯣ ꯄꯩꯁꯥ ꯄꯥꯔꯒꯨꯝꯁꯦ ꯑꯇꯩ ꯄꯥꯔꯒꯨꯝꯁꯦ ꯑꯅꯧꯕ ꯂꯥꯛꯄꯗꯒꯤ ꯄꯥꯔꯁꯦꯕ ꯍꯣꯏ ꯅꯣꯏ ꯑꯅꯤꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯩꯔꯣ ꯆꯍꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯏꯔꯣ ꯍꯥꯏꯔꯣ ꯃꯥꯅ 45 ꯑꯩꯅ ꯀꯩꯅꯣ ꯏꯀꯥꯏ 42 ꯍꯥꯏꯔꯨꯅꯨ ꯃꯉꯣꯟꯗ 45 ꯀꯥꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯎꯕꯅꯦ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯣꯛꯏꯗꯣ ꯀꯩꯒꯤꯅꯣ ꯍꯣꯏ ꯍꯥꯏꯗꯣꯛꯎꯔꯒꯦ ꯃꯊꯪꯗ ꯅꯣꯏꯕꯨ ꯆꯍꯤ ꯀꯌꯥ ꯑꯗꯨꯗ ꯑꯩꯗꯤ ꯈꯪꯗ꯭ꯔꯣ ꯑꯥꯔ ꯀꯦ ꯁꯤꯡꯍꯥ ꯈꯪꯉꯦ ꯀꯩ ꯏꯟꯖꯥꯡꯅꯣ ꯆꯥꯏꯁꯦ ꯀꯩ ꯏꯟꯖꯥꯡ ꯉꯥ ꯊꯣꯡꯕ ꯀꯩ ꯏꯟꯖꯥꯡꯅꯣꯌꯦ ꯉꯥꯁꯦ ꯀꯥꯔꯦ ꯁꯤ ꯉꯥꯁꯦ ꯀꯥꯔꯦ ꯌꯥꯝ ꯅꯥꯜꯂꯤꯀꯣ ꯅꯥꯟꯕꯅꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤꯅꯦ ꯑꯉꯥꯡ ꯉꯥꯛꯇꯅꯦ ꯂꯤꯡꯖꯦꯜꯅ 22 ꯃꯉꯥꯜꯅ 21 ꯑꯣꯏꯔꯝꯒꯅꯤ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯁꯤꯁꯇꯔ ꯀꯅꯥꯅꯣ ꯁꯤꯕꯣ ꯀꯥꯏꯗꯒꯤꯅꯣ ꯑꯩꯅꯅꯦ ꯃꯉꯥꯜꯅ ꯍꯜꯂꯦ ꯍꯥꯏꯕ ꯃꯉꯥꯜꯅ ꯑꯍꯟꯅꯦ ꯑꯩꯈꯣꯏ ꯆꯦꯅ ꯌꯨꯝ ꯏꯁꯤꯡ ꯊꯨꯝꯗ꯭ꯔꯣ ꯊꯨꯝꯗꯤꯌꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯥꯏ ꯂꯚ ꯌꯨ ꯂꯤꯡꯖꯦꯟ ꯒꯥꯏ ꯃꯁꯛ ꯌꯥꯝ ꯉꯥꯎꯔꯤꯔ ꯐꯖꯕꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩ ꯍꯥꯏꯔꯛꯑꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯂꯥꯏꯞꯇ ꯊꯦꯡꯅꯕꯁꯤꯗ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯎ ꯍꯥꯏꯔꯅꯤ ꯂꯝꯂꯥꯏꯗꯒꯤꯅꯦ ꯑꯩ
Kaya sahi gaksi sakay. Noise yam ware ware mogla. Minadiras aigisu support tawbiramo sister hoy tawbiramge class kya karagi je college loi tawri iban jalo sa jire yam ware Ware jo sengba puksi thande. adumaina charadi noiraroi noi ani jin nupi mali ne Nupane. Aina mayamane. Dudi aina hale sister gaise halli sister gaise uchi wahayel sak jarabra sak tang sak jabra sak tang bare sak tang ban Sak tang mune dis are. Ya lo shala jar. chin haibra yauri Lingjen mangana rasi leiba hele henbane So ai na pi hen bani. yam phaga sarunu ko lat thaba lepori potazun kaino akhoi kaigi report no SK name ka krem kisa kusa se yadi ahanba sakhiba sakdudi amado olam bani ahan sai sak to thi olam Ya lo bani shala jar. khong ya mamni ha khom ni de to mangi to to jari se jagla o ma chak chaba Em sa shala jar. SKRT cái này 20 magana 21 ando ka ko na Di sak lab to sak sa je. kana no mes tin Kharbera ka. ako tin ha Lab to sak sa. khabe ka bro An hai du. ke ken to di he pero he mana ba ha ni yo di Kai da. Na mu thala bana. o sak sa bada su live thanaraba oire hoi thanari mangan gi lingjen na phajai mangan da gi lingjen na phajai asna haini wada lo hairo be mayuga thakte ko I'm from Manipur kai matin chage nga thong ba Yutha sak sa na di lo re. nangna han male mangonde as aina han man bani mane ne yam halle mandi hanura Nure di ma. Skin ga loy khide le hanu to ba. thara o yengde hayengdagi khaga kiri la tharo e Simo ba to ma dung da thak ba lab si kai ba ma. janna haira oche number biranu Na ko de tho bana. yong hanubi mali Man bane. Yong de wala ko yi khande. Mana yengde anyu sun halo de kem khalu mi la thai ba di ko Kai na ja. khangna Ai di yong ma le na dung na hala ma sida. Ai ngoi ne yong ma le na dum ha ne ba. Ado ken sa bi di. mangan gi chin Male bo male ha ba. Ye drasu adum phajabini ekharing Phasa. du yen tapta Dak so ba jo. Tôi lấy bạn. cái gì tao biết eso anima ki fana har oche aigina 20 magina 21 ibok man dance ka mind tawrige thawai dance ka mind tawri dance adum tawri wow ai gaming kauge ai lingjen kauge magina mangan phone number kayano Tarane. ahani tumuro chatloi nungsiye kanana aigi manganda yong mali haise Lalo sino ai san ni na dum hai. ajabagi haurafamni Ma su ma le be yong je dum. nungshibagi Chumun ne ja lo yong man ban. chahi kaya surage Ma ina kuntra. Ai ina ni mine 40 ai 40 sure mana 30. ai jangan ngori nungairi hojiki ngai haki nongdu na aigi laita
Later setjaba. Hanggaw tandi eloquent boy yamna. Yende ay yengaroi thoe. Okay, bye. Min kay kauge ay Lingjen ko ne haro. Ay mangan. Sida pa Kuire rin ni ngasi ure. Thawai. Kanano thawai haje min amta haibiramo. Thawai dum kaubra. Use quiz yame he. Sindom cha kauba yarani. Oi, bo encore. Bye. Bye bye. Mi ama sige ni ko mayam da nati. Nandini. Hi Nandini. Mai cây đô ai cơ yek na kre. Yam haibani sayma. Matik amma. Hayeng amuk tharo hai. Tharke. Mangal ibu khang. Kano khangdi maje. Kanano Background do biu so biu. Ano mo tarage hi hello noi group say yung mamana pokpa ya male mana yung na kan poi imani cha ru na kan tu yung na kan poi poi yung na poi yung ma ya khar saw ba do de ai na yung khar saw na pokpa ai yung khar pik pa adui na ba ni na sa yam phazai ye thank you phazana bu bi ri loi phazamani thi na u ra ba thi re oi thi re asek ma yeng bala di phazam da tra ani yeng ning de hai do na ba ni de na ti oh hi hello kanano se asige ma arke kano de khang si kanano su khangde khangdra ni ju ai tumning ba gini hoi tum ignoi ani si ya nushi thank you nushi bi ba gai loi thank you sai dong na ba maya po video like to we phone noi to biram ya da tawo di ya ni honis karji pura yong ni ko mamai ga pale ni ko pura mani la ye mo am de mi se khatang la phuke palata amada yaliba honis karni ta di mingol mai habi ga no ye mi shidari ji ga igino mi shidaga no ko ju mali ji ai amuk thara o live to tharke hayeng tharke mesem tharke ko yo mi lak tho yeng jla le je yo ma na ba ha yong sa jara hoi yong sa ja ba ge ji anwo paw ma la kre mayam tao uchiwa macha already subscribe thank you lakpada adugi album number da thengna khibani karamba album no kanano kumhaigi matam lakpada Nandini ko ba bro da nu para par nu pi ra yaw sang matam lakpada khang ge ma ada sa nu video khai khata na tra nu pa ja bra nu bi ade myam ja adidi khani khangam ni na sa already khangne ba kwa minga sa phazana khang da phazana khang na de ba sa yo ma haira khib do ma sa uradi khang phagi tawne sum nok se na kumhaigi matam lakpada adugi keno do da script to khala yeng kada page di leitana irang to leidana laik su pai irang su towi bye sak sarbo sister sak sari maya bo video kai min ko ge hai ba mangan ko we hai ya nupi ni Nandini hi hello uchu macha se uchi manbi nupi ngakta pokbane samna haraga Lingjen as nang musi man bro ne ko wari ni henangi sidi puling bunu na da male sang tu na le krang tumbal de usi man na hausikki tumu haibado wakhan ama tawwi as noide hanba inaupi anigi oh ꯊꯦꯡꯅꯔꯝꯅꯤ ꯑꯩꯈꯣꯏꯅꯅꯦꯀꯣ ꯃꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗꯗꯤ ꯃꯃꯤꯡ ꯈꯛꯇꯅꯤꯗꯣ ꯑꯗꯨꯗꯨꯅꯅꯦ ꯐꯖꯅ ꯈꯪꯗꯕꯒꯤꯅꯦ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪ ꯊꯋꯥꯏ ꯅꯟꯗꯤꯅꯤ ꯍꯥꯏꯕꯗꯣ
ꯑꯩꯒꯤ ꯃꯉꯥꯟꯗ ꯌꯣꯡꯃꯥꯂꯤꯀ ꯍꯥꯏꯅꯨ ꯀꯣ ꯁꯪꯒꯥꯏꯅꯦ ꯂꯥꯛꯃꯤꯟꯅꯈꯤ ꯊꯋꯥꯏꯗ ꯂꯥꯛꯃꯤꯟꯅꯕꯅꯦ ꯃꯥꯗꯣ ꯍꯣꯏ ꯅꯨꯡꯉꯥꯏꯔꯛꯄ ꯅꯪ ꯁꯨꯝ ꯈꯪꯅꯕ ꯌꯥꯔꯒꯗ꯭ꯔꯣ ꯈꯪꯅꯩꯁꯤꯗꯤ ꯂꯥꯏꯚ ꯊꯥꯔꯦ ꯈꯪꯅꯔꯤ ꯀꯩꯅꯣ ꯀꯩ ꯃꯊꯦꯜ ꯊꯣꯡꯒꯦ ꯉꯥ ꯊꯣꯡꯕ ꯆꯥꯈ꯭ꯔꯦ ꯏꯅꯥꯎ ꯑꯅꯤꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯂꯤꯒꯦ ꯀ꯭ꯂꯥꯁ ꯀꯣꯂꯦꯖ ꯑꯗꯨꯝ ꯇꯧꯔꯤ ꯗꯥꯟꯁ ꯇꯝꯕꯤꯕ꯭ꯔꯕꯣ ꯇꯝꯗ꯭ꯔꯕꯣꯗ ꯗꯥꯟꯁ ꯇꯝꯗ꯭ꯔꯕꯣꯏ ꯇꯝꯕꯤꯗ꯭ꯔꯕꯣꯌꯦ ꯔꯥꯖꯀꯨꯃꯥꯔ ꯇꯝꯗ꯭ꯔꯦ ꯕꯤꯗ꯭ꯌꯥꯟꯗ ꯗꯥꯟꯁ ꯇꯝꯕꯤꯔꯤ ꯅꯕꯥꯅꯤ ꯑꯩꯅ ꯀꯣꯏꯒꯦꯅꯤ ꯂꯝꯄꯥꯛꯇ ꯅꯣꯡ ꯐꯝꯃꯒ ꯇꯥꯗ꯭ꯔꯣ ꯀꯣꯏꯁꯦ ꯅꯣꯡ ꯍꯥꯏꯔ ꯇꯥꯗꯤꯌꯦ ꯅꯣꯡ ꯍꯧꯖꯤꯛꯇ ꯍꯥꯡꯈꯤꯕꯗ ꯉꯥꯏ ꯑꯣꯏ ꯄ꯭ꯂꯤꯖ ꯍꯥꯏꯗꯨ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯈꯪꯅꯕ ꯍꯥꯏꯗꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯈꯪꯅꯕ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯈꯪꯅꯕ ꯍꯥꯏꯁꯦ ꯃꯤꯁꯦ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯅꯗꯅ ꯈꯪꯅꯕꯗꯤ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯨꯝ ꯇꯤꯟꯅꯕꯗꯤ ꯌꯥꯏ ꯐ꯭ꯔꯦꯟ ꯑꯣꯏꯕ ꯌꯥꯏ ꯄꯨꯡ ꯋꯥꯔꯤ ꯇꯤꯟꯅꯁꯤ ꯀꯩꯅꯣ ꯆꯝꯅ ꯐꯖꯩ ꯏꯆꯦꯗꯣ ꯐꯖꯕꯅꯦ ꯑꯩꯒꯤ ꯏꯆꯦꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ ꯍꯥꯏ ꯍꯜꯂꯣ ꯑꯩ ꯇꯨꯝꯃꯨ ꯕꯥꯏ ꯕꯥꯏ ꯀꯩ ꯀꯣꯂꯦꯖꯇꯅꯣ ꯐꯖꯅ ꯇꯝꯕ ꯇꯨꯝꯃꯣ ꯂꯣꯏꯔꯕꯣ ꯀꯩ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯌꯦ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯀꯥꯔꯤꯌꯦ ꯑꯩꯈꯣꯏ ꯀꯩꯝ ꯇꯧꯗꯦ ꯑꯇꯣꯞꯄ ꯅꯥꯏꯠ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯡ ꯏꯝꯐꯥꯜꯗꯩ ꯂꯦꯗꯤ ꯀꯧꯕ ꯑꯃꯒꯤ ꯕꯥꯅꯨ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯂꯦꯗꯤꯒ ꯕꯥꯅꯨꯒꯗꯤ ꯈꯪꯉꯦ ꯃꯣꯏ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯃꯣꯏꯒꯁꯨ ꯇꯤꯟꯅꯕ꯭ꯔꯣꯕ ꯈꯪꯉꯤ ꯈꯪꯉꯤ ꯏꯃꯥꯟꯅꯕꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯆꯠꯇꯃꯤꯟꯅꯔꯝꯕ ꯏꯆꯦ ꯑꯩ ꯅꯣꯏ ꯐꯣꯟ ꯈꯠꯂꯕ ꯅꯝꯕꯔ ꯀꯩꯅꯣ ꯇꯧꯔꯦꯕ ꯄꯤꯔꯛꯑꯣ ꯌꯥꯒꯗ꯭ꯔꯣ ꯑꯁ ꯃꯉꯥꯏꯅ ꯉꯛꯇꯤ ꯇꯥꯏꯅꯤꯡꯗꯦ ꯍꯧꯖꯤꯛ ꯆꯥꯔꯒ ꯅꯣꯏꯈꯠꯂꯤ ꯑꯩꯁꯨ ꯗꯥꯟꯁ ꯌꯥꯎꯒꯦ ꯅꯨꯄꯥꯗꯤ ꯌꯥꯗ꯭ꯔꯣ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯂꯣꯏ ꯅꯨꯄꯥꯅꯦ ꯌꯥꯎꯒꯗꯕꯅꯤ ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯅꯨꯄꯥ ꯂꯩꯇ꯭ꯔꯦ ꯗꯥꯟꯁ ꯇꯧꯕ ꯂꯦꯗꯤ ꯀꯤꯜꯂꯔ ꯅꯠꯇꯦ ꯐꯣꯟ ꯅꯝꯕꯔ ꯃꯣꯏꯒ ꯄꯤꯔꯛꯑꯣ ꯌꯥꯗ꯭ꯔꯣ ꯂꯥꯛꯃꯤꯟꯅꯕ ꯃꯆꯦꯗꯨꯅꯦ ꯑꯣ ꯑꯗꯨ ꯆꯤꯆꯦꯗꯣ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯤꯆꯦ ꯍꯥꯏ ꯃꯤ ꯕ꯭ꯂꯦꯛ ꯑꯦꯒꯦꯟ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤꯔꯣ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯥꯏꯗꯒꯤꯅꯣ ꯃꯌꯥꯡ ꯏꯝꯐꯥꯜꯗꯩ ꯅꯠꯇꯦꯌꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗꯤ ꯈꯤꯇꯪ ꯍꯥꯏꯊꯔꯛꯑꯒꯅꯦ ꯎꯆꯤꯋꯥ ꯍꯦꯜꯂꯅ ꯂꯩꯕꯅꯦ ꯑꯗꯨꯗꯒꯤꯅꯦ ꯑꯩꯗꯤ ꯕꯣꯅꯤꯅꯦ ꯕꯣꯅꯤ ꯄꯤꯖꯥꯒꯤ ꯄꯤꯖꯥꯒꯤ ꯕꯣꯅꯤ ꯑꯣꯏꯔꯦ ꯂꯤꯡꯖꯦꯟ ꯑꯩꯒ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯌꯥꯕ꯭ꯔꯣ ꯍꯌꯦꯡ ꯃꯣꯏꯔꯥꯡꯒꯤ ꯈꯣꯝꯕ ꯒꯥꯔꯗꯦꯟꯗ ꯆꯠꯂꯨꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯌꯦ ꯃꯣꯏꯔꯥꯡꯒꯤ ꯈꯣꯡꯕ ꯒꯥꯔꯗꯦꯟꯗ ꯑꯩ ꯂꯩꯌꯦ ꯍꯧꯖꯤꯛ ꯅꯪ ꯑꯗꯨꯝ ꯆꯠꯄ ꯆꯠꯂꯦꯗꯤ ꯅꯨꯡꯇꯤꯒꯤ ꯑꯩ ꯂꯥꯛꯀꯦ ꯍꯌꯦꯡꯗꯤ ꯇꯥꯅꯤꯡꯗꯦ ꯇꯣꯛꯑꯣ ꯃꯔꯥꯏ ꯃꯩꯇꯩ ꯏꯝꯐꯥꯜꯗꯒꯤ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯍꯣꯏ ꯍꯣꯏ ꯑꯃ ꯀꯣꯏꯔꯛꯑꯒꯦ ꯌꯥꯒꯗ꯭ꯔꯣ ꯁꯤꯁꯇꯔ ꯍꯪꯕ ꯌꯥꯎꯕ꯭ꯔꯣ ꯃꯌꯥꯡ ꯏꯝꯐꯥꯜ ꯈꯪꯗꯕ꯭ꯔꯣ ꯃꯌꯥꯝꯁꯦ ꯑꯅꯛꯇꯣꯝꯅꯦ ꯌꯥꯗꯦ ꯑꯣ ꯎꯆꯤꯋꯥ ꯂꯩꯔꯛ ꯑꯆꯧꯕ ꯏꯃꯥꯟꯅꯕꯤ ꯂꯩꯌꯦ ꯇꯦꯖꯤ ꯕꯂꯥ ꯀꯧꯕꯅꯦ ꯏꯃꯥꯅ ꯚꯨꯃꯤꯀꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯀꯧꯕꯅꯤ ꯈꯪꯕ꯭ꯔꯣ ꯏꯅꯥꯎ ꯈꯪꯗ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯑꯍꯟ ꯃꯔꯣꯟꯗ ꯚꯤꯗꯤꯑꯣ ꯑꯣꯏꯔꯒꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯁꯦꯝꯊꯔꯛꯑꯣ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯕ ꯁꯦꯝꯊꯣꯔꯛꯀꯦ ꯁꯦꯝꯊꯔꯛꯀꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗꯤ ꯅꯪ ꯍꯦꯛ ꯂꯩꯔꯨꯔꯣ ꯃꯌꯥꯡ ꯂꯩꯔꯛꯇꯨ ꯀꯩꯅꯣ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯩꯕꯅꯤ ꯈꯪꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯃꯌꯥꯡ ꯇꯥꯗꯤ ꯏꯝꯐꯥꯜꯗꯒꯤ ꯍꯥꯏꯊꯔꯛꯑꯒꯅꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯂꯪꯊꯕꯥꯜꯗ ꯑꯗꯨ ꯋꯥꯡꯒꯣꯏ ꯑꯗꯨ ꯋꯥꯡꯒꯣꯏꯗꯤ ꯈꯪꯕ꯭ꯔꯥ ꯋꯥꯡꯒꯣꯏꯗꯒꯤ ꯍꯥꯏꯊꯔꯒ ꯃꯌꯥꯡ ꯏꯝꯐꯥꯜꯅꯦꯕ ꯂꯩꯔꯤꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩꯗꯤ ꯈꯪꯉꯦ ꯀꯃꯦꯟꯁꯦ ꯂꯥꯏꯔꯤꯛꯀꯤ ꯈꯔ ꯇꯧꯁꯦ ꯂꯞ ꯉꯥꯛꯇ ꯍꯣꯏ ꯌꯥꯏ ꯂꯥꯏꯔꯤꯛꯀꯤ ꯇꯧꯁꯦ ꯀꯩ ꯀꯣꯏꯁꯟ ꯍꯪꯒꯦ ꯍꯥꯏꯅꯣ ꯂꯥꯏꯔꯤꯛꯀꯤ ꯍꯩꯇꯦꯀꯣ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯪꯅꯤꯡꯕꯗꯤ ꯑꯗꯨꯝ ꯍꯪꯉꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡ ꯀꯩꯅꯣ ꯇꯥꯗꯣꯔꯦ 12 ꯇꯥꯗꯣꯔꯦ ꯉꯥꯏꯔꯦ ꯇꯥꯔꯨꯁꯤꯗ ꯅꯪꯒꯤ ꯈꯜꯂꯒꯅꯤ ꯃꯥꯊꯨꯔꯤ ꯊꯤꯟꯕꯤꯔꯣꯏꯒꯦꯔꯣ ꯅꯪꯗꯤ ꯑꯩ ꯊꯤꯟꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯎꯆꯤꯋꯥꯒꯤ ꯃꯤꯈꯩꯁꯦ ꯂꯣꯏ ꯐꯕꯅꯦ ꯑꯐꯕ ꯑꯣꯏꯌꯣ ꯏꯅꯥꯎ ꯑꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯒꯦ ꯊꯥꯖ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯐꯝ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯍꯥꯏ ꯍꯦꯜꯂꯣ
ꯅꯁꯛꯇ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝꯅꯤ ꯅꯪꯗꯤ ꯉꯁꯥꯏꯒꯤꯗꯣ ꯌꯦꯔꯨꯝ ꯄꯟ ꯃꯔꯨ ꯄꯟ ꯅꯨꯡꯁꯤꯕꯒꯤ ꯇꯤꯟꯐꯝꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯅꯤ ꯃꯌꯥꯝ ꯂꯦꯛ ꯋꯥꯎ ꯊꯦꯡꯛ ꯌꯨ ꯃꯤ ꯑꯃꯨꯛ ꯆꯥ ꯑꯃꯨꯛ ꯌꯥꯈꯠ ꯑꯃꯨꯛ ꯆꯥ ꯋꯥꯎ ꯊꯦꯡꯛ ꯌꯨ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝꯅꯤ ꯅꯪꯗꯤ ꯏꯁꯦ ꯅꯨꯡꯁꯤꯕꯒꯤ ꯈꯔ ꯈꯔꯁꯨ ꯊꯣꯛꯅꯈꯤ ꯇꯥꯕꯅꯤ ꯆꯤꯟꯐꯝꯅꯤ ꯅꯣꯡ ꯈꯔ ꯇꯥꯔꯦ ꯍꯦꯛꯇ ꯏꯁꯤꯡ ꯍꯦꯛꯇ ꯆꯥꯔ ꯊꯨꯝꯕ ꯑꯗꯨꯗꯩ ꯑꯩꯅ ꯗꯥꯟꯁ ꯇꯧꯁꯤꯟꯕ ꯇꯧꯁꯤꯟꯒꯗꯕꯅꯤ ꯏꯁꯤꯡ ꯊꯨꯝꯃꯒꯗꯤ ꯗꯥꯟꯁ ꯇꯧꯁꯟꯕ ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒ ꯂꯣꯏꯅꯗꯣꯏꯁꯦ ꯍꯥꯏ ꯍꯜꯂꯣ ꯊꯥꯒꯠꯂꯛꯑꯣ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯐꯖꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝꯃꯒ ꯊꯥꯒꯠꯂꯛꯑꯣ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯖꯔꯤꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯈꯛꯇꯪ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯚꯤꯗꯤꯑꯣ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯦ ꯅꯨꯡꯁꯤꯕ ꯑꯃ ꯆꯪꯉꯦꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯁꯛꯅꯦ ꯃꯉꯥ ꯅꯨꯡꯉꯥꯏꯔꯤꯕꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯌꯨꯝꯅꯥꯝ ꯁꯛ ꯐꯖꯕꯤ ꯀꯅꯥꯅꯣ ꯃꯤꯡ ꯍꯥꯏꯔꯛꯑꯣ ꯏꯁꯩ ꯑꯃꯇꯪ ꯁꯥꯎꯗꯅ ꯅꯣꯏꯅꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯏꯁꯩ ꯑꯃꯇꯪ ꯁꯛꯂꯛꯑꯣꯌꯦ ꯌꯥꯝ ꯋꯥꯏ ꯀꯃꯦꯟꯠꯁꯦ ꯐꯖꯩꯀꯣ ꯊꯦꯡꯛ ꯌꯨ ꯅꯣꯏ ꯑꯅꯤꯁꯦ ꯃꯩꯇꯩ ꯃꯌꯦꯛ ꯄꯥꯕ ꯊꯣꯛꯇ꯭ꯔꯣ ꯀꯩꯅꯣ ꯃꯩꯇꯩ ꯃꯌꯦꯛꯄꯨ ꯀꯃꯥꯏꯅ ꯄꯥꯕ ꯊꯣꯛꯏꯅꯣ ꯃꯅꯤꯄꯨꯔꯤ ꯃꯆꯥꯅꯦ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯃꯆꯥ ꯊꯣꯛꯑꯦ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯑꯣꯖꯥ ꯑꯣꯏꯌꯦ ꯃꯥ ꯏꯕꯥꯅꯤ ꯈꯪꯅꯤꯡꯉꯤ ꯏꯁꯩ ꯑꯃ ꯁꯛꯇꯣꯛꯁꯦ ꯀꯩ ꯏꯁꯩꯅꯣ ꯑꯁ ꯅꯣꯡ ꯇꯥꯔꯒ ꯑꯃꯨꯛ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯨꯛ ꯀꯔꯨꯅꯥꯅꯦ ꯊꯣꯛꯑꯗꯤ ꯀꯔꯨꯅꯥ ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯝ ꯃꯌꯥꯡ ꯂꯝꯖꯤꯡꯒꯤ ꯀꯔꯨꯅꯥꯗꯨ ꯅꯨꯡꯁꯤꯕꯤꯅꯤ ꯅꯠꯇ꯭ꯔꯥ ꯇꯨꯃꯤꯟꯅ ꯆꯞꯀ ꯌꯨꯡꯉ ꯂꯩꯒꯤ ꯋꯥꯅꯤ ꯌꯥꯁꯦ ꯍꯦꯛꯇ ꯆꯧꯕꯅꯦ ꯅꯣꯛꯄꯁꯤ ꯏꯀꯥꯏ ꯍꯥꯏꯕ ꯍꯦꯛꯇ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯏꯁꯩ ꯑꯃ ꯁꯛꯁꯦ ꯃꯥ ꯏꯕꯥꯅꯤ ꯑꯁ ꯏꯁꯤꯡ ꯑꯁꯥꯕ ꯑꯃꯨꯛ ꯍꯦꯟꯀꯠꯂꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯃ ꯀꯩ ꯋꯥꯈꯜꯒꯤ ꯁꯛꯑꯁꯤꯔ ꯑꯩ ꯏꯕꯥꯅꯤ ꯍꯩꯇꯤꯌꯦ ꯈꯔꯗꯤ ꯐꯥꯔꯝꯅꯤꯗꯅ ꯀꯩꯅꯣ ꯃꯇꯦꯝꯇ ꯌꯥꯗꯨ ꯋꯥꯈꯜꯒꯤ ꯃꯥꯅꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯔꯨꯅꯥꯅ ꯎꯗꯕ ꯀꯨꯏꯔꯦ ꯑꯃꯨꯛꯇꯪ ꯄꯨꯟꯁꯦ ꯔꯦꯗꯤ 1 2 3 ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯑꯗꯨ ꯌꯥꯛꯁꯜꯂꯛꯑꯣ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯌꯥꯔꯦ ꯏꯁꯤꯡ ꯏꯆꯥꯎ ꯍꯦꯟꯀꯠꯂꯛꯑꯅꯤ ꯇꯣꯛꯑꯣ ꯅꯣꯡꯃꯇꯁꯨ ꯃꯉꯥꯟ ꯍꯥꯎ ꯅꯣꯏ ꯆꯦꯔꯣ ꯑꯃꯔꯣ ꯃꯥꯅꯦ ꯑꯩꯈꯣꯏ ꯆꯦꯅꯤ ꯍꯥꯞ ꯁꯞꯄꯣꯔꯠ ꯔꯤꯊꯤ ꯈꯥꯉꯦꯝꯕꯝꯗꯤ ꯍꯥꯞ ꯁꯞꯄꯣꯔꯠꯇ ꯂꯩꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯎ ꯗꯥꯟꯁ ꯇꯧꯁꯜꯂꯦ ꯆꯦ ꯀꯩꯗꯧꯔꯤꯒꯦ ꯐꯝꯃꯒ ꯂꯥꯏꯐ ꯁꯨꯝ ꯊꯥꯔꯝꯕꯅꯦ ꯑꯣ ꯍꯥꯏ ꯅꯣꯡ ꯇꯥꯈꯤꯀꯣ ꯅꯣꯏ ꯑꯅꯤꯒꯤ ꯏꯁꯩꯗꯣ ꯑꯗꯨꯅꯦ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯅꯤ ꯁꯛꯑꯒꯨꯝꯁꯦ ꯏꯁꯩꯁꯦ ꯍꯦꯡꯒꯔ ꯇꯧꯔꯛ ꯅꯣꯏ ꯃꯥꯅ ꯍꯦꯡꯒꯔ ꯇꯧꯔꯛꯀ ꯅꯣꯏ ꯍꯤꯔꯣ ꯋꯥꯡ ꯂꯤꯡꯖꯦꯜ ꯅꯪ ꯂꯧꯕ ꯂꯥꯛꯑꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯥ ꯊꯤꯟꯇꯣꯔꯛꯑꯒꯦ ꯄꯨꯟꯁꯤ ꯅꯪꯒꯤ ꯄꯨꯟꯁꯦ ꯅꯪꯒꯤ ꯅꯝꯕꯔ ꯁꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏ ꯑꯩ ꯁꯤꯟꯗꯦ ꯅꯝꯕꯔ ꯀꯩ ꯃꯊꯦꯜ ꯑꯅꯧꯕ ꯑꯃꯕꯨꯗꯤ ꯆꯥꯔꯒꯦ ꯄꯥꯏꯌꯦ ꯑꯗꯨꯝ ꯍꯌꯦꯡꯗꯒꯤꯔꯣ ꯇꯧꯔꯛꯑꯣ ꯍꯥꯟꯅꯒꯤ ꯃꯥꯅꯦ ꯅꯝꯕꯔꯗꯣ ꯑꯗꯨ ꯄꯥꯏꯔꯤꯌꯦ ꯍꯌꯦꯡꯗꯒꯤꯅꯦ ꯅꯣꯏ ꯆꯦꯁꯦ ꯐꯖꯕꯅꯦ ꯑꯩꯒꯤ ꯆꯦꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨꯗꯤ You are from Manipur, yes. ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯉꯥꯡꯁꯦꯕ ꯃꯆꯤꯟꯁꯦ ꯊꯤꯔꯗꯤ ꯍꯩꯇꯕ꯭ꯔꯥ ꯈꯪꯗꯦꯕꯣ ꯐꯥꯒꯤ ꯅꯠꯇꯦ ꯍꯌꯦꯡ ꯅꯨꯡꯊꯤꯟ ꯂꯧꯕ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯑꯩꯗꯤ ꯊꯤꯟꯗꯣꯔꯛꯀꯦ ꯅꯨꯡꯇꯤꯒꯤ ꯆꯠꯂꯦ ꯅꯪꯁꯨ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯑꯩꯗꯤ ꯍꯔꯥꯎꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯤꯔꯛꯑꯦ ꯅꯣꯏꯅ ꯐꯖꯕꯅꯤ ꯒꯨꯟꯅ ꯈꯤꯇꯪ ꯂꯤꯡꯖꯦꯟꯗꯤ ꯃꯥꯟꯕ ꯅꯣꯛꯄꯗ ꯑꯩꯒꯤ ꯔꯤꯖꯥꯕꯅꯦ ꯃꯤꯠꯌꯦꯡ ꯑꯁꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯆꯟꯕꯤꯔꯨꯅꯨ ꯈꯪꯗꯤꯌꯦ ꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯍꯦꯔꯣ ꯋꯥꯡ ꯂꯤꯡꯖꯦꯜꯒꯤ ꯔꯤꯖꯥꯕ ꯑꯣꯏꯈ꯭ꯔꯕꯗꯣ ꯑꯩ ꯃꯉꯥꯜ ꯅꯪ ꯂꯧꯕ ꯂꯥꯛꯀꯦ ꯑꯁ ꯂꯧꯕ ꯂꯣꯏ ꯂꯥꯛꯇꯣꯔꯤ ꯏꯕꯥꯅꯤ ꯆꯠꯈꯤꯗꯥꯕꯅꯤꯅꯦ ꯂꯥꯏꯚ ꯇꯣꯛ ꯇꯥꯕꯅꯤꯅꯦ ꯍꯧꯖꯤꯛ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯂꯥꯏꯕ ꯇꯣꯛꯊꯣꯛꯑ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯐꯖꯕ ꯏꯁꯩ ꯁꯛꯍꯧꯔꯁꯤ ꯑꯃ ꯁꯛꯂꯛꯑꯣ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝꯅꯤ ꯅꯪꯗꯤ ꯅꯨꯡꯁꯤꯕꯒꯤ ꯆꯤꯟꯐꯝꯅꯤ ꯅꯨꯄꯥ ꯃꯈꯣꯟꯗꯩ ꯁꯛꯀꯦꯕ ꯇꯥꯏꯕꯪ ꯀꯅꯥꯅ ꯏꯁꯩ ꯑꯃꯨꯛꯀ ꯁꯛꯁꯦ
ꯐꯖꯕꯒꯤ ꯍꯧꯔꯛꯐꯝꯅꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯇꯤꯟꯐꯝꯅꯦ ꯏꯁꯩ ꯐꯖꯕꯅꯦꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯁꯦꯠꯀꯤ ꯏꯁꯩ ꯁꯛꯁꯤꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯅꯤꯕꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯊꯦꯡꯅꯦꯕꯀꯣ ꯃꯃꯤ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯗ ꯂꯦꯞꯂꯔꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯝꯗ꯭ꯔꯤꯕ ꯅꯣꯜꯂꯛꯀꯅꯣ ꯍꯥꯏꯕ ꯌꯥꯗ ꯌꯥꯝ ꯆꯧꯋꯦ ꯍꯥꯏꯕ ꯑꯩ ꯅꯥꯇꯣꯟꯁꯦ ꯄꯨꯡꯐꯨꯟ ꯐꯨꯟꯈ꯭ꯔꯦ ꯑꯩꯗꯤ ꯂꯣꯛ ꯊꯨꯡꯉꯦ ꯑꯩ ꯉꯁꯥꯏ ꯀꯩꯅꯣ ꯆꯥꯕꯗꯒꯤ ꯌꯥꯝ ꯈꯅꯥꯎ ꯌꯥꯝ ꯍꯩꯅꯗꯕ ꯁꯤꯗꯧꯔꯦ ꯑꯩꯁꯦ ꯃꯤ ꯑꯃꯅꯅꯦ ꯑꯃꯃꯨꯛ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯃꯃꯨꯛ ꯃꯥꯜꯂꯦ ꯃꯤꯁꯤꯡꯁꯦ ꯃꯥꯟꯕꯕꯨ ꯑꯩ ꯂꯣꯏ ꯃꯥꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯃꯤ ꯑꯃꯒ ꯀꯣꯛꯁꯦ ꯑꯃꯒ ꯃꯃꯤꯠ ꯃꯥꯟꯅꯗꯤꯌꯦ ꯋꯥꯈꯜ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯃꯥꯟꯖꯔꯁꯅꯨ ꯑꯃꯥꯟꯕ ꯑꯃ ꯃꯥꯅꯅ ꯃꯤ ꯃꯆꯥꯅꯦꯕ ꯑꯩꯅ ꯃꯤ ꯃꯆꯥꯒ ꯃꯤ ꯆꯠꯂꯦ ꯃꯆꯥꯒ ꯉꯁꯤꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯦꯟꯅ ꯆꯥꯎꯋꯤꯕꯣ ꯃꯥꯏ ꯀꯥꯆꯤꯟꯅ ꯈꯠꯇ꯭ꯔꯥ ꯌꯦꯔꯨꯝ ꯆꯥꯔꯨꯕꯗꯩ ꯈꯪꯗꯦ ꯂꯣꯏ ꯅꯣꯏꯈꯠꯈ꯭ꯔꯦꯕ ꯃꯥꯏ ꯀꯥꯁꯦ ꯅꯪ ꯆꯥꯗꯣꯏꯅ ꯈꯜꯂꯦ ꯅꯣꯏꯈꯠꯂꯦ ꯍꯥꯏꯕ ꯌꯦꯡꯉꯨ ꯃꯥꯏ ꯌꯦꯡꯉꯨ ꯍꯦꯟꯖꯜꯂꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯀꯩꯅꯣ ꯃꯦꯁꯦꯁꯁꯨ ꯎ ꯐꯪꯗ꯭ꯔꯦ ꯑꯗꯨꯗꯨꯒꯤꯅꯤ ꯁꯤ ꯎ ꯐꯪꯗ꯭ꯔꯤꯁꯨꯠꯇ꯭ꯔꯥ ꯃꯌꯥꯝ ꯂꯥꯛꯑꯝꯃꯤꯁꯦ ꯍꯦꯔꯣ ꯃꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯃꯕꯦꯝ ꯃꯗꯨꯗꯨꯗꯨ ꯏꯁꯤꯡ ꯆꯥꯎꯔꯤꯒ ꯁꯤꯁꯇꯔ ꯏꯁꯤꯡ ꯆꯥꯎꯔꯤ ꯏꯁꯩ ꯁꯛꯂꯛꯀꯅꯨ ꯆꯥꯛ ꯆꯥꯔꯦ ꯑꯣꯏ ꯅꯣꯏ ꯃꯃꯥꯗꯤ ꯏꯃꯨꯡꯗ ꯂꯩꯌꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯇꯣꯏꯅ ꯀꯧꯔꯤꯕ ꯍꯥꯏꯕꯅꯤ ꯔꯤꯂꯤꯛꯁꯇꯣ ꯑꯣꯏ ꯂꯞ ꯂꯣꯏꯁꯤꯟꯒꯤꯅꯣꯏ ꯔꯤꯄ꯭ꯂꯥꯏ ꯌꯣꯔ ꯒ꯭ꯔꯣꯋꯤꯡ ꯑꯗꯨꯗꯨꯗꯨ ꯄꯥꯔꯒꯦ ꯑꯩꯁꯦ ꯑꯔꯥꯝꯕꯥꯏꯅꯤꯀꯣꯏ ꯂꯝ ꯉꯥꯟꯕꯁꯤꯡꯅ ꯑꯔꯥꯝꯕꯥꯏꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯥ ꯑꯔꯥꯝꯕꯥꯏꯒ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯅ ꯈꯤꯇꯪꯕꯨꯗꯤ ꯀꯩꯅꯣꯕꯨꯗꯤ ꯇꯧꯋꯦ ꯂꯥꯏꯚ ꯉꯥꯛꯇꯅꯦ ꯂꯣꯏꯁꯤꯟꯒꯤꯅꯣ ꯂꯤꯡꯖꯦꯟ ꯊꯥꯔꯛꯀꯦ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯇꯕꯅꯤ ꯌꯥꯝ ꯀꯨꯏꯅꯗꯤ ꯊꯥꯔꯣꯏꯕꯀꯣ ꯊꯦꯡꯉꯦꯕ ꯍꯌꯦꯡ ꯑꯃꯨꯛ ꯀꯣꯟꯅ ꯑꯃꯨꯛ ꯊꯥꯔꯛꯑꯒ ꯍꯣꯏ ꯅꯣꯡꯃꯩ ꯈꯔ ꯁꯨꯝ ꯊꯥꯔꯛꯀꯦꯕ ꯃꯆꯦꯠ ꯏꯁꯤꯡꯁꯨ ꯆꯥꯎꯕꯅꯦ ꯍꯧꯖꯤꯛ ꯈꯖꯤꯛ ꯈꯖꯤꯛꯅꯤ ꯅꯨꯄꯥꯒꯤ ꯊꯥꯔꯤꯁꯦ ꯈꯣꯟꯖꯦꯜ ꯆꯥꯕꯗꯣ ꯉꯥꯎꯕ ꯌꯥꯝ ꯃꯥꯜꯂꯤ ꯉꯥꯎꯕ ꯃꯥꯜꯂꯤ ꯆꯣꯔꯤꯒꯤ ꯃꯈꯣꯟ ꯆꯥꯕꯅꯦ ꯉꯥꯎꯕꯩ ꯇꯥꯏꯞ ꯁꯛꯇꯥꯏꯅꯦ ꯃꯥꯗꯤ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝꯅꯦ ꯔꯕꯤ ꯅꯪꯒꯤ ꯊꯋꯥꯏ ꯃꯈꯣꯟ ꯅꯨꯡꯁꯤ ꯁꯥꯔꯛꯎꯅꯦ ꯃꯥꯅ ꯁꯛꯂꯛꯑꯒꯗꯤ ꯑꯗꯨꯏ ꯏꯁꯩꯗꯨ ꯑꯗꯨꯝ ꯁꯛꯂꯛꯑꯒꯦꯀꯣ ꯃꯥ ꯏꯁꯩ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯅꯣꯏꯁꯤ ꯀꯣꯏꯔꯒꯦ ꯀꯩꯅꯣꯒꯤ ꯏꯁꯩꯗꯣ ꯑꯗꯣ ꯀꯥꯎꯔꯦ ꯃꯤꯠꯂꯨ ꯑꯅꯤꯒꯤ ꯋꯥꯔꯤ ꯂꯥꯏꯟ ꯑꯝꯇ ꯄꯥꯏꯒꯦ ꯍꯜꯂꯣ ꯃꯤꯠꯂꯨ ꯑꯅꯤꯒꯤ ꯋꯥꯔꯤ ꯍꯜꯂꯣ ꯑꯩ ꯂꯥꯏꯞ ꯊꯥꯔꯤꯌꯦ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯊꯋꯥꯏꯒꯤ ꯂꯥꯏꯞ ꯊꯥꯔꯤ ꯉꯥꯏꯍꯥꯛ ꯂꯩ ꯃꯕꯦꯝꯃ ꯇꯧꯔꯛꯀꯦ ꯑꯧ ꯊꯋꯥꯏꯒꯤ ꯑꯧ ꯃꯕꯦꯝꯃ ꯅꯨꯡꯁꯤ ꯅꯨꯡꯗꯝ ꯆꯥꯎꯕꯤ ꯂꯝꯉꯥꯟꯕ ꯂꯋꯥꯏ ꯃꯆꯥ ꯑꯔꯥꯝꯕꯥꯏ ꯀꯨꯂꯤ ꯀꯣꯏ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯂꯤꯡꯖꯦꯜ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯋꯥꯔꯦ ꯁꯥꯕꯁꯦ ꯋꯥꯔꯦ ꯑꯣꯏꯔꯔꯣꯏ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯣꯏꯔꯔꯣꯏ ꯑꯣꯏꯔꯔꯣꯏ ꯃꯃꯥ ꯑꯣꯏꯅ ꯁꯥꯔꯒꯦ ꯍꯣꯏ ꯁꯥꯔꯣ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯑꯣꯏ ꯅꯣꯏꯁꯦ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯑꯣꯏ ꯅꯣꯏ ꯆꯦꯁꯦ ꯀꯣꯏꯔꯒꯦ ꯏꯆꯦꯗꯤ ꯌꯥꯔꯣꯏ ꯑꯣ ꯅꯣꯡ ꯀꯧꯙꯔꯦ ꯏꯁꯤꯡ ꯏꯆꯥꯎꯋꯦ ꯏꯕꯦꯝꯃ ꯀꯣꯃꯦꯟ ꯑꯃ ꯂꯩꯔꯦ ꯅꯪꯅ ꯏꯁꯤꯡ ꯊꯛꯀꯦ ꯌꯨ ꯇꯧꯕꯅꯦ ꯏꯁꯩ ꯉꯥꯎꯕ ꯁꯛꯑꯒ ꯁꯥꯔꯒ ꯅꯨꯄꯥ ꯀꯣꯟꯇꯦꯟ ꯑꯃ ꯂꯩꯔꯦ ꯁꯥꯔꯒ ꯁꯥꯔꯛꯑꯣ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯅꯤ ꯁꯥꯔꯛꯀꯦ ꯄꯨꯡ ꯇꯔꯥ ꯐꯥꯎ ꯂꯥꯏꯚ ꯊꯥꯎ ꯊꯥꯔꯣꯏ ꯑꯗꯨꯗꯤ ꯀꯗꯥꯏꯒꯤ ꯀꯗꯥꯏꯒꯤ ꯂꯥꯏꯞꯅꯣ ꯁꯥ ꯂꯥꯏꯚꯅꯣ ꯁꯤꯅ ꯍꯌꯦꯜ ꯎꯆꯤꯋꯥ ꯍꯌꯦꯜ ꯈꯪꯗ꯭ꯔꯒꯅꯅꯦ ꯑꯩꯅ ꯎꯆꯤꯋꯥ ꯍꯥꯏꯔꯒꯗꯤ ꯎꯆꯤꯋꯥ ꯈꯪꯗ꯭ꯔꯒꯅ ꯃꯌꯥꯡꯐꯥꯟ ꯍꯥꯏꯔꯛꯀꯅꯤ ꯃꯌꯥꯡꯐꯥꯟ ꯈꯪꯗ꯭ꯔꯒꯅ ꯏꯝꯐꯥꯜ ꯍꯥꯏꯔꯛꯀꯅꯤ ꯈꯪꯗ꯭ꯔꯒꯅ ꯇꯣꯛꯑꯦ ꯑꯗꯨꯅꯤ ꯅꯪꯒꯤꯁꯦ ꯈꯪꯗ꯭ꯔꯒꯅ ꯗꯦꯜꯂꯤ ꯍꯥꯏꯔꯛꯀꯅꯤ ꯂꯣꯏ ꯀꯥꯏꯔꯛꯀꯅꯤ ꯇꯣꯛꯆꯔꯤ ꯍꯥꯏ ꯇꯣꯛꯆꯔꯤ ꯑꯩ ꯄꯨꯛꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯁꯤꯗꯧꯔꯦ ꯅꯪ ꯍꯧꯖꯤꯛꯁꯦ ꯌꯦꯔꯨꯝ ꯇꯞꯇꯥꯏ ꯄꯤꯖꯔꯒ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯁꯦꯡꯕꯅꯦ ꯏꯁꯤꯡ ꯆꯥꯎꯔꯤ ꯅꯣꯡ ꯀꯧꯊꯕꯤꯔꯛꯀꯅꯨ ꯄ꯭ꯂꯤꯖ ꯑꯣꯀꯦ ꯀꯧꯊꯔꯔꯣꯏꯒꯦ ꯅꯣꯏꯒꯤ ꯈꯜꯂꯒ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯁꯦꯡꯕꯗ ꯏꯁꯩꯗꯤ ꯀꯩꯅꯣ ꯏꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯐꯪꯗ꯭ꯔꯦ ꯑꯃꯨꯛ ꯍꯌꯦꯜ ꯋꯥꯕꯤ ꯏꯁꯤꯡ ꯑꯣꯏꯜ ꯐꯪꯉꯦ ꯄꯝ ꯑꯃꯨꯛ ꯋꯥꯕꯤ ꯂꯩꯕ ꯇꯧꯔꯤꯁꯦ ꯑꯗꯨꯋꯥꯏꯗꯒꯤꯔꯣ ꯃꯥꯅꯦ ꯑꯣꯏꯜ ꯄꯝ ꯂꯩꯕ ꯑꯗꯨꯋꯥꯏꯗꯒꯤꯅꯤ ꯑꯗꯨ ꯎꯆꯤꯋꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯋꯥꯏ ꯃꯀꯣꯛ ꯏꯝꯐꯥꯜ ꯃꯊꯨꯟꯗꯣ ꯃꯥꯅꯦ ꯌꯥꯝ ꯆꯨꯝꯅ ꯍꯥꯏꯔꯛꯑꯦ ꯍꯣꯏ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯏꯝꯐꯥꯜꯗꯤ ꯁꯨꯡꯅꯠ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤꯀꯣ ꯎꯆꯤꯋꯥ ꯑꯗꯨꯝ ꯍꯌꯦꯜ ꯍꯥꯏꯖꯔ ꯂꯩꯕꯅꯤꯅ ꯑꯣꯏꯅ ꯊꯥꯎꯋꯦ ꯀꯔꯤꯅꯣ ꯂꯥꯏꯚ ꯊꯥꯕꯕꯨ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯃꯆꯤꯟ ꯊꯤꯕꯁꯨ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯅꯪꯅ ꯉꯝꯃꯗꯤ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯌꯨ ꯉꯧ ꯆꯠꯅꯔꯒ ꯂꯝꯕꯤꯗ
ꯍꯥꯏꯔꯒ ꯂꯨꯄꯥ 500 ꯄꯨꯒꯤ bro just luck here this ꯑꯩꯁꯨ ꯂꯋꯥꯏꯅꯤꯗ ꯑꯉꯥꯡ ꯑꯃꯗꯣ ꯈꯣꯟꯖꯦꯜꯗꯤ ꯄꯨꯔꯥ ꯑꯍꯟꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯀꯔꯝꯕꯅꯣ ꯅꯪꯅꯦ ꯅꯪꯅꯦ ꯀꯩꯅꯣ ꯍꯥꯏꯖꯕ 이라는 아동은 그냥 ꯅꯪꯅꯦ ꯍꯥꯏꯕ 니도 말을 하러 아이는 망한 말은 망한 거우리 아이 링젠 거야 그러면 무슨 ꯀꯔꯤ ꯑꯩꯕꯨ ꯑꯍꯟ ꯃꯥꯜꯂꯤ ꯇꯥꯅꯒ ꯑꯩ ꯈꯣꯟꯖꯦꯜꯁꯦ ꯅꯪ ꯏꯕꯦꯝ ꯈꯣꯟꯖꯦꯜ ꯑꯍꯟ ꯃꯥꯜꯂꯤꯗꯣ ꯀꯩ ꯍꯥꯏꯅꯣ 와일리피 ꯅꯪꯗꯤ 하이지 ꯑꯣ ꯅꯪꯗꯤ ꯑꯩ ꯑꯩꯅ ꯑꯍꯟ 하자 ꯃꯥꯜꯂꯕ ꯑꯁ ꯂꯋꯥꯏ ꯅꯠꯇꯦꯗ ꯅꯪꯗꯤ ꯑꯁꯦꯡꯕ ꯉꯥꯡꯅꯔꯁꯦ ꯑꯗꯨꯒ ꯑꯉꯥꯡ ꯃꯥꯜꯂꯅꯤ ꯂꯨꯈ꯭ꯔꯝ ꯅꯠꯇ꯭ꯔꯣꯏ ꯃꯥꯅꯦ ꯂꯨꯈꯝꯅꯦ ꯑꯩꯗꯤ ꯑꯁꯦꯡꯕꯩꯁꯨ ꯌꯨ ꯉꯥꯎꯔꯒ ꯂꯤꯡꯖꯦꯟꯁꯦ ꯃꯨꯛꯕꯥꯡ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯉꯥꯟꯗꯤ ꯅꯨꯄꯥꯒꯤ ꯃꯤꯡꯅꯦ ꯃꯥꯅꯦ ꯅꯨꯄꯥꯔꯣꯏ ꯌꯨꯗꯣ ꯈꯔ ꯃꯌꯥꯝꯁꯤ ꯊꯛꯑꯣ ꯌꯨ ꯅꯨꯄꯥꯔꯣ ꯊꯛꯑꯣ ꯌꯨ ꯊꯛꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯌꯨ ꯑꯝꯇ ꯊꯛꯇꯦ ꯍꯣꯜꯂꯣꯃꯤ ꯑꯩꯁꯤ ꯅꯨꯄꯥꯔ ꯑꯝꯇ ꯌꯦꯡꯍꯟꯒꯦ ꯃꯉꯥꯟꯁꯤ ꯅꯨꯄꯥ ꯌꯥꯝ ꯃꯥꯜꯂꯕ ꯑꯩ ꯅꯨꯄꯥꯗꯤ ꯅꯠꯇꯦ ꯅꯨꯄꯤꯅꯦ ꯗꯥ ꯃꯉꯥꯟ ꯑꯌꯦ ꯍꯥꯎ ꯈꯣꯟꯖꯦꯜꯁꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯌꯥꯝ ꯃꯥꯟꯕꯅꯦ ꯕ꯭ꯌꯨꯇꯤꯐꯨꯜ ꯁꯤꯁꯇꯔ ꯑꯅꯤ ꯀꯩ ꯁꯨꯔꯒꯦ ꯑꯗꯣ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯗꯤ 30 ꯅꯤꯐꯨ ꯃꯥꯅ 10 ꯇꯪ ꯍꯟꯕꯅꯤꯗ ꯌꯥꯝ ꯃꯥꯅꯦ ꯅꯠꯇꯦ ꯀꯩꯅꯣ ꯁꯤꯕꯨ ꯌꯥꯝ ꯄꯛꯇꯤꯌꯦ ꯄꯛꯅꯕ ꯍꯤꯗꯥꯛ ꯑꯃ ꯆꯥꯕ ꯑꯗꯨꯗꯨꯒꯤꯅꯤ ꯃꯌꯥꯝ ꯋꯥꯔꯧꯔꯤꯅꯤ ꯅꯣꯏꯕꯥꯏꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯒꯤꯅ 30 ꯃꯥꯒꯤꯅ 40 ꯅꯨꯡꯉꯥꯏꯍꯦ ꯅꯣꯏ ꯂꯥꯏꯐꯁꯦ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨꯀꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕꯗꯨꯗ ꯍꯣꯏ ꯃꯥꯡꯍꯜꯂꯣꯏꯒꯦ ꯍꯥꯏ ꯆꯥꯛ ꯆꯥꯔꯕ ꯆꯥꯛ ꯆꯥꯔꯦ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯆꯥꯊꯥꯎꯗ ꯊꯨꯝ ꯈꯔ ꯍꯥꯞꯄꯒ ꯄꯨꯛꯇ ꯅꯩꯌꯨ ꯍꯥꯏꯔ ꯄꯨꯛꯇ ꯍꯩꯌꯨꯌꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯁꯨꯔꯒꯦ ꯉꯁꯤꯗꯤ ꯂꯩꯆꯤꯟꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯃꯔꯖꯤꯠ ꯂꯝꯖꯤꯡꯕ ꯅꯩꯒ ꯅꯪꯅ ꯊꯛꯑꯒ ꯌꯣꯜꯂ ꯂꯥꯏꯐꯀ ꯊꯥꯔꯛꯄꯗꯣ ꯀꯔꯝꯕꯅ ꯐꯪꯗꯣꯏꯅꯣ ꯃꯉꯥꯟ ꯑꯥꯏ ꯂꯚ ꯌꯨ ꯈꯪꯗ꯭ꯔꯦ ꯆꯦꯆꯦꯒꯤ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯃꯤꯡ ꯑꯝꯇ ꯍꯥꯏꯌꯣ ꯃꯉꯥꯟ ꯑꯩ ꯃꯤꯡ ꯃꯉꯥꯟ ꯀꯧꯋꯦ ꯄꯨꯡ 8 ꯐꯥꯎꯗꯤ ꯊꯥꯎ ꯀꯩꯅꯣ ꯂꯤꯡꯖꯦ ꯄꯨꯡ 8 ꯄꯨꯡ 12 ꯊꯥꯔꯗꯕꯅꯦ ꯍꯤꯡꯗꯕ ꯃꯤꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯀꯔꯤꯗꯗꯤ ꯀꯨꯏꯅ ꯊꯥꯕꯗꯣ ꯅꯆꯤꯟꯊꯤꯕꯤ ꯑꯍꯟ ꯌꯥꯝ ꯁꯥꯟ ꯑꯍꯟ ꯅꯠꯇꯤꯌꯦ ꯑꯉꯥꯡꯅꯦ ꯑꯉꯥꯡ ꯑꯃꯨꯛ ꯆꯍꯤ ꯑꯁꯦꯡꯕ ꯍꯥꯏꯔꯨꯔꯒꯅ ꯑꯃꯨꯛ ꯅꯆꯤꯟꯗꯤ ꯊꯤ ꯑꯉꯥꯡ ꯌꯥꯝ ꯑꯗꯨꯅꯦ ꯁꯥꯖꯤꯟꯅꯔ ꯍꯥꯏꯁꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯣꯏꯅꯦ ꯍꯥꯏꯕ ꯍꯥꯏꯔꯛꯑꯅꯤ ꯑꯗꯒꯤ ꯆꯍꯤ ꯌꯥꯝ ꯍꯥꯏꯔꯨꯔꯒꯅ ꯑꯍꯟ ꯌꯥꯝ ꯁꯥꯖꯅꯤꯡꯉꯦ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯕ Have you been marriedꯀꯥꯏꯅ wow so nice ꯈ꯭ꯋꯥꯡ ꯅꯥꯏ ꯐꯝꯍꯜꯂꯛꯑꯁꯨ ꯈ꯭ꯋꯥꯡ ꯃꯇꯝꯗꯤ ꯂꯥꯏꯐꯁꯤꯗ ꯃꯇꯝꯗꯤ ꯐꯖꯅ ꯂꯤꯡꯖꯦꯟ ꯊꯣꯏꯕꯤ ꯃꯥꯡꯍꯟꯗ꯭ꯔꯦꯀꯣ ꯅꯨꯡꯁꯤ ꯊꯣꯏꯕꯤ ꯅꯨꯡꯁꯤ ꯊꯣꯏꯕꯤ ꯀꯧꯗꯦ ꯑꯩ ꯂꯤꯡꯖꯦꯟ ꯊꯣꯏꯕꯤ ꯍꯥꯏ ꯏꯪꯂꯤꯁ ꯒꯔꯃꯤꯅꯤ ꯆꯤꯆꯦ ꯑꯅꯤꯁꯦ ꯀꯣꯂꯦꯖ ꯀꯥꯔꯕꯣ ꯀꯥꯔꯦ ꯑꯁꯦꯡꯕꯗ ꯑꯗꯨꯝ ꯍꯥꯏꯌꯨ ꯍꯥꯏꯁꯤꯅꯦ ꯀꯪꯂꯩꯄꯥꯛ ꯒ꯭ꯔꯨꯞꯁ ꯃꯉꯥꯟꯗꯣ ꯌꯦꯇꯨꯝ ꯃꯥꯜꯂꯤ ꯆꯤꯆꯦ ꯑꯅꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯐꯖꯕꯅꯦ ꯑꯩ ꯈꯨꯅꯣꯛꯅꯅꯦ ꯐꯖꯕꯅꯦ ꯍꯥꯏꯔꯛꯏꯁꯤꯗꯤ ꯑꯩ ꯅꯣꯛꯅꯤꯡꯉꯕ ꯑꯗꯨꯗꯤ ꯊꯤꯕꯁꯦ ꯐꯖꯩ ꯐꯖꯕ ꯍꯥꯏꯔꯛꯄꯗꯨꯗꯔꯕ ꯁꯣ ꯅꯥꯏꯁ ꯀꯔꯤꯅꯣ ꯅꯣꯏꯗꯣ ꯃꯌꯥꯝꯗꯣ ꯐꯖꯩ ꯍꯥꯏꯕ ꯑꯩꯅ ꯂꯤꯡꯖꯦ ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏ ꯏꯁꯩꯁꯦ ꯑꯗꯨꯝ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨꯝ ꯇꯧꯋꯦ ꯀꯔꯤ ꯏꯁꯩ ꯁꯛꯇꯣꯏꯅꯣ ꯏꯁꯩ ꯑꯝꯇꯪꯗꯤ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯦ ꯅꯪꯁꯨ ꯁꯛꯂꯛꯀꯦꯕ ꯑꯩ ꯄꯤꯛꯇ꯭ꯔꯨ ꯌꯨꯅꯥꯝ ꯁꯥꯔꯒ ꯁꯛꯂꯛꯑꯣ ꯀꯔꯤꯅꯣ ꯃꯥꯏꯒꯤꯗꯨꯕꯣ ꯃꯥꯏ ꯏꯁꯩ ꯍꯟꯗꯛꯀꯤ ꯊꯣꯛꯄꯗꯣ ꯑꯗꯨ ꯍꯩꯕ꯭ꯔꯥ ꯀꯥꯎꯕꯁꯨ ꯂꯩꯇꯦ ꯅꯪꯕꯨ ꯊꯣꯡꯁꯨ ꯂꯥꯎꯅ ꯍꯥꯡꯂꯒꯦ ꯇꯧꯕꯗꯣ ꯌꯥꯔꯦ ꯆꯍꯤꯒꯁꯦ ꯌꯥꯝꯁꯤꯟ ꯁꯥꯟꯅꯔꯦ ꯂꯤꯡꯖꯦꯜꯅ 20 ꯑꯃꯁꯤꯅ 18 ꯃꯥꯅꯤ ꯑꯩ 18ꯅꯦ ꯃꯉꯥꯟꯁꯦ ꯃꯥꯅ ꯑꯍꯟꯅꯦ ꯑꯩꯉꯣꯟꯗꯒꯤ ꯑꯩ 18ꯅꯦ ꯀꯩ ꯀꯩ ꯂꯝꯗꯩꯅꯣ ꯂꯝꯗꯒꯤꯅꯣ ꯁꯤ ꯑꯅꯤꯁꯦ ꯎꯆꯨꯋꯥꯍꯦꯜꯗꯒꯤꯅꯦ ꯀꯩꯂꯝꯗꯒꯤꯅꯣ ꯅꯣꯏꯕꯨ ꯎꯆꯨꯋꯥꯍꯦꯜꯗꯒꯤꯅꯦ ꯅꯦꯅꯦꯔꯣ ꯕꯣꯕꯣꯛꯂꯣ ꯏꯙꯧꯅꯦ ꯆꯦ ꯑꯩꯁꯨ ꯌꯨꯇꯨꯕꯔꯅꯦ ꯆꯦꯒꯤ ꯇꯥꯏꯞꯇ ꯑꯣꯀꯦ ꯑꯗꯨꯝ ꯌꯨꯇꯨꯕꯔ ꯌꯦꯡꯅꯁꯦ ꯑꯣꯏꯒꯗꯕꯅꯦ ꯁꯣꯅꯥ ꯏꯁꯇꯗꯤ ꯀꯔꯤꯕ ꯃꯉꯥꯟꯅ ꯍꯧꯖꯤꯛ ꯏꯁꯩꯗꯣ ꯊꯣꯡꯁꯨ ꯂꯥꯎꯅ ꯍꯥꯡꯉꯛꯄ꯭ꯔꯥ ꯊꯣꯡꯁꯨ ꯂꯥꯎꯅ ꯃꯌꯥꯝ ꯅꯣꯡ ꯀꯧꯊꯔꯛꯑꯒꯦꯀꯣ ꯅꯣꯡ ꯇꯥꯕ ꯂꯦꯞꯈ꯭ꯔꯦꯕ
thong su lao na Sakhaisiga. hang lagi Thibane sakpudi. na yum mai kai pa Hi, hello. lap na lay balam lenda chak na yeng ba thado lo cao ba shu lay te nang bu lap na dum lay na rasu thamoy ge mari ama iram le puwari do So. Class kaya no? Ay ko'y si mga class ti dum yami college kare. Fazana. Fazana khangले he ahong sangbam baiga sandra Hundo. ay sa kinigi lat yaw Wow. wow nung suhalo suhalagi wow phone on singer thank you nung churakdore nung sulaw thong sulaw lagi yung may kaibang karo yare kaino chahi 18 hai sila sabi phumkak pharabani ki Say tare khanga ching da nai da 40 years na thajadra mal li juro khon ka se han mali ja yan chana mu to bon mayam chabade noidaba hidden talent laiba kanano chabada noidaba talent laiba de mangane mangan nte oima iyamba Baiga Sandra Maharaj itaw manak itaw tamakan sanggay ayo es sangay wo lingzen sangai wo sangai ko bichi hom ga advice sao be ma sangay wo sangay ko bi chirong bi sangay ko bi phajabi mi ne ko thi thinare nang di sida leiramli nang di sida lami da na yu nang gi ne yum oiduna leibasibu nungai bo layu sangay wo nungai na bu leiramu naura haino purake mga class kaya no mga college kari gay yum leiba nungai bro mga mana yum leiba nungai bro nungai pukcham nungai tre si dore hi hello say fazai ko thank you sangay wo lingzen no tindo chidra su hayo college kare ma oh ma college kari bani mana ngo de class ma'am hele class 10 thade henda ayu college kari ko adu mana ma'am hele ma di Jesse ay class 4 na aduga isay do khangi khangdadi kaino si mi lo khangnabe kay lamdagi no chan ay sana di si ay jeni ay wa heng bam sana di chahi 40 or sana si ay ko uchi wa hayal angang on na ba sana sum si bani da Lingjen love you ka phai nusi bi bagi ma love you too nusi ba je ka su kai de ba nusi bai bi si di lo nusi da imana ju nusi pa nusi imana bi na lo sala jira pung ya tai ya bane hoy ya nungai te taw nungai tawra ai ne khamra du sai ne nungai taw na tha ho di ado mina di ying dab ja karam ka na mu Mata chang mahal doi ka noi na ma na kram chang doi noi khangdri ai gi selling se khara pele adugi sorry hey kaisu kai de khwata lai abdi kuina thamal la chumi ni ta yaram doi ne ba mata mahal le ko le ha kai sai do saglo Koktagi nung si nami ba wait liri hong chân chàng sao mà sao đi tôi mồi tôi nghỉ rồi Lingjen nang di ab account thungna na use tawdo kaino Lingjen nang di ab account tungani use tawdo tawe tai tinate adu do nate nate oi protegi ngam che
oil pumdudagine adum lerek manung amda lay Haidara je haigatlaga si amadi haibiyo je hoi kaidenu akhoi uchiwa haildagine mayang imphal khangagadi adu tumningtri naknare puksi khar nuai ti e na bido hala haira gini o nangi duda message harke college kai department haira o lab in paktabra ai mingda dum hangbani ko mayam ai gi mingda loina hangbani Sidorebo nang nang kem tawdabra yum tare saida ai nongde heli nang kai na saida ai nongde heli ahum tangneba sunu tangge ahum tang hen ba nang kem tawdabra sawol so ahum ai heli kem tawdabra tawe ga de gino isa jamna haina da bai jam tawdra nade yerum ama saba ngamdrineba yumdri inarineba sidore fajabagi horapani fajabe horapani je kom mangai Lingjen kay haina hangi Lingjen lising muk thoi Lingjen thokala hamraringda kari college tamge noibu mangan haidor yar mangan yara male tumhabai nang tumingadi nang hantum mammo aduga khoi amuk tumning nangi min hatumage kari kauge kanai min tin no mai ming di Lingjen mai min mangan cham sa ga Ichan good night bye good night fazana tumo kanuna uhan mangang bilay nang hi hello Borzendro thar asmi dia yamba mayana umbudu karaman ngarangi yamba oh kisan ni rom na ba hoi hoi yaudre Lingjen ebido haira o je Lingjen how amase mayum soidena chatninglamlani thinbiro pung thenge thillara mase Rashiwa. engelada khangne ai yam sine noi anise yamna funny oi iban chakse funny oi joker malab dala mi lawo zidra man shuna ta khalun gari ki tere namji me am chini ko chamana baje sana kan gi tere pishin hai pula bangi tere hai di sine ate yo sule aduga jatra nokpaga mini kitang haira jumina kapagi haira ga ju band hekta nokpana hala dom noksan ba mine usita bekta man ba nokmandana subscribe sai to sai you do me have subscribed to thank you aigi pungma tumbagi aduri jeje hoigi damak khalaga aina adi nangna hojik sangai daubudu aigi nokpada pugli no kanu gitar rams gitar daga chiriya no kada mayam no no sangai o kana ai jone surdo gaw gaw gibida dudogine ba isai gitar nakpada so nice Neikhaibi thank you you doctor look ya khara pretty khara khujala doctor ya da kanano sine yam thiye aingondagi henna thi now we KSS guys price karadi fazari mathang khara phun makeup tawde yong amu hen manaba 용기 드레스 내가 장가 잘 떠라 아마 또 떠라 사도 올라 yong amu hen manaba angang mi khar thajala go saida asang aga te shalaba 그ano udranda 아르빈기 세 파자바 아마 사고 아르빈 세계 이세나 oh nongdamba 그리로 떠오리 세잉온다 Neikhaibi Team gi full support thank you kaino 그리로 떠오리 세잉온다
Sidi sigi lai am ta le jang gi eating ta bas yawram do ni da wa basu Yang tabai khu thang ko chuan wi wa jeng matam manghal laga le na khalum basu am de hadi huji se kai dor lai do na khang de na lap sa ko no ko stra ko lap ko stra ko ne ice cream ko stra ko ne as ko ngari da Neikhaibi Yeah, Team no. support Oh. thank you not me English am hai bam jawe we support you ayu lo ra mà mà sẵn đi đi dum dum ya ya ne nè Hốc gì mà anh ngon mình anh là không có đi đâu u đà vậy gì yêu à anh thằng cái là kiểu u đầm nè cái u đà nó mà thuốc tiệm nè thuốc cho bây giờ tí ní mà số nhà muốn gì nơi party bây giờ u Su đà đen mà à, sân su ca đen. mà vậy mẹ bây giờ mà sân đi đâu quen đâu không để u đà mà Lên. mỗi xí rồi đi Lingjen nangi punsida thawai nungaitaba thodok leiradi hairao mayam le thôi haidoroi nói tập đi bây giờ mình cái đó đúng mẹ hai lệ đi Neikhaibi Team da noi chesu yawhallo comedy series da comedy series to mother role saba yani mga 사다라게 salage imam salage Imam ha salage. no se mà sao mà hanubi sao mà đúng mà nè chung mẹ hay salage na nimsa na pangani ga ha na gem to tanya isina game tàu tay này cả này ising tumbaje kai fawbi gi ising tumbaje akoi gi thumda adu mi gi thumbado nungai te haidi ising thumba mana ising thumda mada kari thamoi ni habedo ai khangde sembada senga isaje ka hena wanga mo so haide ba ko yearly kai min ko gi 시대에 도 ai 미면 min 건지 lingzen ko we 짜대 abdi nungdi nungai chine ba sinjai do so no ta ba no je kai ro wa 시대에 좀 sai 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 je nuhoi bani saki sar sak sar habdi do nungai da ba phar haido ko ngam da ba khambra adum nongninge ba hekta yengi sidi chise haibam dem ge please yengi yo yasu yaudraba mali mangase Ya, sam yaw yo. no aga lay phone thang ta kwan hamana dum no le kai lam no adum nongninge ke girong di mina si da Hai ba yam mama ste na ni. ai je ising tumbase id sauningi fuloini khoi sauni mi gi yung ga thumjan ba khot pa gi nang hong do mem ya ne ba asengba hadi istumi hada ising thumam ma di ne akhoi da thoen khalo sinja mai khoi ken do ite ya moi gi khoi mari mata kai ka dum thokba ya ba ko akhoi mo thok tar ga jo khoi yum da su lak ba yaw ne hai khoi ju mamang ni thumi da ne adu ne khara kot ki ba gi thumdre noi sai nya pon tor iro natte company akhoi ma company do ma ne akhoi company aso bo ma kok to du phone tore nau pi kai sam nabani nokpa henmale ko live loiraga sai jajani soidra sangai ne sam edits nang gumba mayam leibadai maitai chaukhatba ngamdrese ngamdrese ngasi di hain khoi khoi mem leibe sa ko ngamdrja nati akhoi da na di sangai ne sanadi magi aman pa ma yaw yu do ngasai adu ni hai chilling then one day gi 5 ki manungda camera mamangda ising thao kai hano camera mamangda ising thao hairo thao hairo ising di kai no dawe ba ising di akhoi ising thakpai video tha kram ni om man Sonia Machagi voice male yellow lipstick as Sonia Machagi voice male man bane maze amta sonia dialog amta tawne de kai dalo no imoy nu video tawsira nuksi man ba kai ta odara adu tawne Kay- ying de de mangando khara saba ma yo kere ne khala ba de sa bot mali ga shiwa pharam sa ge sam nu wer bida ai khoje zen ahanya mandra angda pung kaya pau tha doino Laisabi Vitru ama
ꯌꯥꯎꯔꯤꯅ ꯂꯤꯁ ꯃꯤ ꯃꯆꯥꯗꯤ ꯅꯩꯔꯦ ꯀꯣ ꯁꯦꯁ ꯃꯤ ꯃꯆꯥꯗꯤ ꯅꯩꯔꯦ ꯀꯣ ꯀꯩ ꯂꯝꯗꯒꯤ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯗꯒꯤꯅꯣ ꯎꯆꯨꯋꯥꯍꯦꯜꯗꯒꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯈꯪꯉꯕ ꯑꯩꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯅꯤ ꯅꯨꯡꯁꯤꯗꯤ ꯉꯁꯤꯗꯤ ꯍꯥꯏꯅꯤ ꯍꯩꯅꯧ ꯆꯥꯗ꯭ꯔꯕ ꯍꯪꯕꯅꯤꯗ ꯍꯩꯅꯧ ꯆꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅꯤꯅ ꯇꯜꯂꯕ ꯍꯥꯏ ꯁꯤꯁꯇꯔ ꯊꯦꯡ ꯍꯥꯏ ꯍꯦꯜꯂꯣ ꯅꯣꯛꯁꯜꯂꯛꯑꯦ ꯍꯥꯏ ꯍꯦꯜꯂꯣ ꯍꯜꯂꯣ 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 ꯅꯪ ꯍꯜꯂꯣ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯋꯥꯏꯠꯁꯦ ꯍꯥꯏꯈꯣ ꯃꯉꯥꯟ ꯀꯧꯋꯦ ꯑꯩꯁꯨ ꯋꯥꯏꯠ ꯅꯝꯗ ꯂꯤꯠꯈ꯭ꯔꯕ ꯑꯣꯏꯔꯦ ꯋꯥꯏꯠ ꯑꯣꯏꯅ ꯎꯔꯝꯃꯅꯤ ꯋꯥꯏꯠꯇꯤ ꯅꯠꯇꯕꯅꯦ ꯑꯗꯣ ꯋꯥꯏꯠ ꯅꯝꯗ ꯂꯤꯠꯈ꯭ꯔꯦ ꯌꯥꯔꯦ ꯁꯤꯁꯤꯅꯦꯕ ꯃꯥꯅ ꯉꯁꯥꯏ ꯁꯉꯥꯏ ꯅꯦꯟꯁꯟꯅꯤꯗꯤ ꯃꯉꯣꯟꯗꯅꯦꯕ ꯍꯥꯏꯔꯤꯗꯣ ꯅꯣꯏ ꯆꯦꯁꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯊꯤꯕꯣꯡ ꯂꯥꯎꯔꯝꯗꯧ ꯃꯥꯜꯂꯤ ꯃꯥꯟꯗꯤ ꯃꯥꯟꯗꯤ ꯂꯥꯎꯗꯕꯅꯦ ꯍꯥꯏꯌꯣ ꯂꯥꯎꯗꯕꯅꯦ ꯃꯥꯗꯤ ꯍꯥꯏ ꯑꯥꯏ ꯑꯦꯝ ꯕ꯭ꯂꯦꯛ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯋꯥꯏꯠꯁꯦ ꯅꯨꯄꯥ ꯈꯔ ꯄꯨꯕ ꯆꯪꯉꯤ ꯅꯨꯄꯥ ꯈꯔ ꯄꯨꯕ ꯆꯪꯉꯤ ꯀꯩ ꯅꯨꯄꯥ ꯈꯔ ꯄꯨꯕ ꯆꯪꯉꯤ ꯅꯨꯄꯥ ꯃꯥꯜꯂꯦ ꯍꯥꯏꯔꯣ ꯍꯥꯏ ꯍꯦꯜꯂꯣ ꯕꯥꯏ ꯃꯥꯏ ꯃꯥꯅꯦ ꯗꯣꯡꯕꯨ ꯃꯥꯏ ꯃꯌꯥꯝꯕꯅꯦ ꯗꯗꯥ ꯀꯧꯔꯣ ꯗꯗꯥ ꯍꯥꯎ ꯅꯨꯄꯥ ꯈꯔ ꯆꯪꯉꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯃꯤꯡꯁꯨ ꯃꯉꯥꯟ ꯀꯧꯔꯤꯁꯦ ꯎꯗ꯭ꯔꯣ ꯈꯣꯟꯖꯦꯜꯁꯨ ꯑꯗꯨꯝ ꯅꯨꯄꯥ ꯃꯥꯟꯕꯅꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯃꯉꯥꯜ ꯌꯥꯏ ꯉꯁꯤꯗꯤ ꯌꯥꯏ ꯄꯨꯡ 11:30 ꯍꯦꯜꯂꯦ ꯋꯥꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯅꯤ ꯆꯦꯁꯦ ꯆꯥꯔꯤꯕꯁꯨꯡ ꯅꯣꯏꯗꯤ ꯃꯉꯥꯜꯁꯦ ꯃꯊꯪꯗꯤ ꯅꯩꯈꯥꯏꯔꯛꯎꯀꯣ ꯅꯝꯕꯔꯒꯗꯤ ꯐꯪꯗ꯭ꯔꯣ ꯑꯁꯦꯡꯕꯒꯤꯁꯨ ꯋꯥꯏꯠ ꯆꯠꯂꯣ ꯋꯥꯗꯤ ꯑꯩꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯇꯨꯝꯃꯨ ꯁꯤꯁꯇꯔ ꯏꯆꯦ ꯍꯧꯖꯤꯛꯇ ꯌꯦꯡꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯑꯗꯨ ꯑꯩ ꯌꯦꯡꯅꯤꯡꯗꯕꯗꯨꯒꯤ ꯍꯧꯖꯤꯛꯇ ꯅꯝꯗ꯭ꯔꯕ ꯂꯥꯛꯑꯦ ꯃꯌꯥꯝ ꯌꯦꯡꯅꯤꯡꯗꯕꯩꯁꯨ ꯈꯔ ꯈꯟꯗ꯭ꯔꯗꯤ ꯁꯥꯎꯔꯛꯇꯣꯏꯅꯦ ꯑꯃꯨꯛ ꯅꯠꯇꯤꯌꯦ ꯍꯣꯏ ꯃꯥꯅ ꯍꯜꯂꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯃꯉꯥꯜ ꯀꯧꯕꯅꯦꯕ ꯌꯥꯗꯝ ꯇꯨꯝꯃꯣ ꯆꯤꯆꯦ ꯇꯞꯄꯣ ꯊꯦꯡꯉꯦ ꯍꯥꯏꯕ ꯄꯨꯡ 8:32ꯗ ꯐꯤꯅꯤꯁ ꯋꯥꯠ ꯇꯥꯏꯝ 9:40 ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯑꯃꯨꯛ ꯊꯥꯖꯔꯛꯑꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯂꯣꯏꯁꯤꯜꯂꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯗꯣ ꯚꯤꯗꯤꯑꯣꯁꯨ ꯑꯩꯈꯣꯏꯒꯤ ꯃꯉꯥꯜ ꯌꯥꯎꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯨ ꯃꯊꯪ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯃ ꯊꯥꯒꯠꯂꯅꯤ ꯕꯥꯏ ꯂꯣꯏꯁꯤꯜꯂꯣ ꯌꯥꯔꯦ ꯂꯤꯡꯖꯦꯜ ꯂꯣꯏꯁꯤꯜꯂꯒꯦ ꯅꯁꯥ ꯈꯔ ꯊꯥꯒꯠꯄ ꯑꯣꯏꯖꯔꯣ ꯃꯉꯥꯜ ꯅꯣꯏꯖꯅꯤꯡꯗꯦ ꯋꯥꯏ ꯅꯣꯏꯕ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄꯅꯤ ꯉꯥꯏꯈꯣ ꯉꯥꯏꯔꯔꯣꯏꯒꯦ ꯀꯩꯅꯣ ꯌꯥꯔꯣꯏ ꯉꯥꯏꯈꯣ ꯎꯏꯔ ꯃꯥꯜꯂꯦ ꯃꯁꯛꯇꯨ ꯎꯏꯕ ꯃꯥꯜꯂꯦ ꯎꯏꯕꯅꯦ ꯑꯝꯇ ꯍꯥ ꯃꯌꯥꯝ ꯕꯥꯏ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯑꯦ ꯂꯣꯏꯁꯤꯜꯂꯒꯦ